ꯐꯪꯉꯦ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯆꯤꯛꯏ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ ꯕꯣꯔꯣꯏ ꯆꯥꯎꯁꯤ ꯂꯥꯛ ꯂꯥꯛꯑꯣ ꯕꯣꯔꯣꯏ ꯆꯥꯁꯦ ꯕꯣꯔꯣꯏ ꯅꯪ ꯕꯣꯔꯣꯏ ꯆꯥꯒꯗ꯭ꯔꯥ ꯅꯪ ꯕꯣꯔꯣꯏ ꯆꯥꯒꯗ꯭ꯔꯥ ꯉꯔꯥꯡ ꯕꯣꯔꯣꯏ ꯑꯆꯥꯔ ꯑꯍꯥꯎꯕ ꯂꯩꯔꯛꯑꯦ ꯍꯥꯎꯗꯣꯏꯅꯤ ꯍꯦ ꯍꯨꯏꯅꯦ ꯕꯣꯔꯣꯏ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯁꯤꯗ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯍꯨꯏꯁꯤꯗ ꯀꯗꯥꯏꯗꯒꯤ ꯌꯨꯡꯗꯣꯏꯁꯤꯕꯣ ꯄꯥꯏꯊꯈꯔꯦ ꯍꯩꯃ ꯊꯝꯕ ꯌꯥꯗꯦ ꯀꯗꯥꯏꯗ ꯊꯝꯗꯣꯏꯁꯤꯕꯣ ꯑꯩꯕꯣ ꯁꯨꯝꯅ ꯊꯝꯕꯗꯨꯔ ꯑꯩꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯀꯩꯑꯕ ꯏꯁꯇꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏ ꯃꯌꯥꯝ ꯕꯣꯔꯣꯏ ꯆꯥꯗꯣꯏꯅꯤ ꯀꯩꯑꯕ ꯅꯍꯥꯟ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤꯀꯣ ꯑꯩ ꯆꯠꯂꯨꯕꯗꯣ ꯑꯗꯣ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯋꯥꯔꯤ ꯂꯤꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯂꯤꯒꯦꯅ ꯑꯩꯁꯦ ꯂꯥꯏꯚ ꯊꯥꯔꯛꯏꯅꯦ ꯍꯥꯏ ꯀꯜꯄꯅ ꯑꯥꯎ ꯎꯗꯕ ꯀꯨꯏꯔꯦ ꯅꯣꯡ ꯇꯥꯕꯒꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯉꯁꯤꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯆꯠꯀꯗꯕꯅꯦꯕ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯀꯗꯕꯅꯦꯕ ꯑꯗꯨꯒꯅꯦ ꯅꯣꯡꯁꯦ ꯆꯨꯔꯕꯅꯤꯅ ꯆꯠꯇ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯁꯣꯅꯤꯌꯥꯒꯤ ꯀꯩꯅꯣꯗ ꯃꯊꯪꯒꯤ ꯐꯥꯔꯁ ꯋꯤꯛ ꯅꯠꯇ꯭ꯔꯒ ꯁꯦꯀꯦꯟ ꯋꯤꯛ ꯇꯪꯈꯥꯏ ꯑꯗꯨꯋꯥꯏꯗ ꯆꯠꯇꯣꯏꯅꯤ ꯍꯥꯎꯋꯦ ꯌꯥꯝꯅ ꯇꯣ ꯅꯪ ꯆꯥꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯅꯪ ꯃꯤ ꯅꯠꯇꯤꯌꯦ ꯅꯪ ꯍꯨꯏꯅꯦ ꯅꯪ ꯆꯥꯕ ꯌꯥꯗꯦ ꯁꯤ ꯍꯩꯅꯦ ꯃꯥꯅ ꯑꯩꯅ ꯆꯞ ꯆꯞ ꯇꯧꯕꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯌꯦꯡꯉꯤ ꯃꯥꯅ ꯍꯦ ꯆꯠꯇꯧ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯌꯥꯝ ꯇꯜꯂꯦ ꯆꯠꯀꯗꯕ ꯀꯨꯏꯗ꯭ꯔꯦ ꯑꯗꯣ ꯅꯍꯥꯟ ꯂꯥꯏ ꯈꯨꯔꯨꯝꯃꯕꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯑꯩꯒꯤ ꯕ꯭ꯂꯣꯛꯄꯨꯗꯤ ꯑꯩꯅꯀꯣ ꯚꯤꯗꯤꯑꯣꯕꯨꯗꯤ ꯈꯔ ꯔꯦꯀꯣꯔꯠ ꯇꯧꯋꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅꯦꯕ ꯔꯦꯀꯣꯔꯠ ꯇꯧꯕ ꯚꯤꯗꯤꯑꯣꯗꯨꯕꯨꯗꯤ ꯑꯩ ꯏꯗꯤꯇꯤꯡ ꯇꯧꯕꯗ ꯈꯤꯇꯪꯗꯤ ꯀꯨꯏꯒꯗꯕ ꯃꯥꯜꯂꯦ ꯀꯔꯝ ꯀꯥꯟꯗ ꯊꯥꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯈꯪꯗꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯄꯣꯠ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯆꯠꯂꯦ ꯄꯣꯠ ꯃꯥꯡꯕ ꯃꯤ ꯉꯥꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯛꯑꯦ ꯑꯗꯒꯤꯗꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨꯗꯨꯒꯨꯝꯕ ꯉꯥꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯛꯑꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯂꯤꯛ ꯑꯃ ꯃꯥꯡꯈꯤꯕꯀꯣ ꯗꯦꯜꯂꯤꯗꯀꯣ ꯃꯃꯥꯡ ꯆꯍꯤꯗ ꯃꯥꯡꯕꯅꯦ ꯑꯗꯣ ꯆꯍꯤ ꯑꯃꯒꯤ ꯑꯦꯅꯨꯋꯦꯜꯒꯤ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯄꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯅꯤꯡꯕꯗꯣ ꯍꯥꯏꯕꯗꯤ ꯈꯨꯗꯛꯇ ꯈꯣꯏꯔꯝꯕ ꯌꯥꯗꯦꯗꯅꯀꯣ ꯑꯥꯗ ꯃꯄꯥꯟ ꯂꯝꯗꯗꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯗꯣ ꯑꯩꯒꯤ ꯅꯣꯂꯦꯖ ꯂꯩꯇꯦ ꯃꯅꯤꯄꯨꯔꯒꯤ ꯊꯥꯖꯕ ꯂꯥꯏ ꯈꯨꯔꯝꯕꯤ ꯏꯃꯥ ꯀꯣ ꯁꯤꯗ ꯈꯣꯏꯔꯝꯃꯣ ꯍꯥꯏꯕꯒꯤ ꯑꯩꯁꯦ ꯍꯥꯟꯗꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯒ ꯂꯩꯕꯅꯦꯕ ꯑꯗꯣ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯒ ꯂꯩꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯟꯗꯛꯁꯦ ꯇꯥꯟ ꯆꯥꯔꯦ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯤꯗ ꯏꯃꯥꯗꯣ ꯈꯣꯏꯔꯝꯕꯁꯦꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯍꯥꯟꯕꯅꯤꯀꯣ ꯄꯨꯟꯁꯤ ꯀꯩꯝꯇꯁꯨ ꯈꯣꯏꯔꯝꯗ꯭ꯔꯤ ꯑꯩ ꯀꯩꯝꯇꯁꯨ ꯃꯥꯡꯗ꯭ꯔꯤꯕ ꯄꯣꯠꯁꯦ ꯑꯍꯥꯟꯕꯅꯦꯕ ꯑꯗ ꯃꯄꯥꯟ ꯂꯝꯗ ꯁꯨꯝ ꯂꯝꯕꯤꯗ ꯆꯦꯟꯒꯨꯝꯕ ꯊꯠꯂꯤꯗꯅꯀꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯂꯤꯛꯁꯦ ꯊꯠꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯄꯦꯟꯖꯔꯝꯒꯗꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯣ ꯑꯩꯅ ꯁꯤꯖꯅꯤꯡꯗꯅ ꯇꯧꯔꯨꯕꯒꯤꯅꯦ ꯑꯩꯅ ꯑꯗꯨ ꯇꯧꯕꯒꯤꯅꯦꯅ ꯏꯁꯥ ꯏꯊꯟꯗ ꯅꯨꯡꯉꯥꯏꯖꯗ꯭ꯔꯒ ꯑꯗꯨꯝ ꯇꯣꯛꯆꯒꯗꯕꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯑꯣꯄꯣꯖꯤꯠ ꯆꯠꯂꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯥ ꯃꯅꯨꯡꯗꯒꯤ ꯑꯩꯒꯤ ꯂꯤꯛꯁꯦ ꯍꯨꯔꯥꯟꯕꯤꯈꯔꯦꯕꯀꯣ ꯑꯗꯨꯕꯨꯗꯤ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯃꯤꯉꯣꯟꯗ ꯃꯤꯒꯤ ꯎꯍꯧꯗ ꯇꯥꯔꯒꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯕꯗꯤ ꯌꯥꯗꯦꯗꯅꯀꯣ ꯑꯗꯣ ꯊꯃꯣꯏꯗꯗꯤ ꯏꯁꯥꯅ ꯆꯤꯡꯅꯕꯗꯤ ꯃꯤ ꯍꯥꯏꯕꯁꯦ ꯂꯣꯏ ꯂꯩꯅꯕ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯤ ꯑꯃꯇ ꯎꯗꯕꯅꯤꯅ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯦꯕ ꯍꯥꯏꯗꯤ ꯅꯪꯅ ꯂꯧꯏ ꯅꯪꯅ ꯂꯧ ꯍꯥꯏꯕꯗꯤ ꯃꯤꯁꯦ ꯏꯃꯥꯟꯅꯕꯗꯤ ꯑꯃ ꯃꯥꯁꯨ ꯂꯥꯛꯏ ꯃꯥꯁꯨ ꯂꯥꯛꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯤ ꯈꯟꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯩꯅ ꯈꯤꯇꯪ ꯉꯔꯥꯡꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯏꯁꯣꯔꯁꯦꯀꯣ ꯏꯃꯥꯁꯤꯗ ꯆꯠꯂꯒ ꯀꯠꯂꯨꯔꯕꯅꯤꯅ ꯄꯣꯠꯇꯣ ꯐꯪꯉꯁꯨ ꯐꯪꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯐꯪꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯐꯪꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯀꯩꯗꯧꯔꯨꯅꯤ ꯍꯨꯔꯥꯟꯕꯗꯨꯇꯪ ꯀꯩꯕ ꯏꯃꯥꯅ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯩꯔꯥꯛꯇꯣ ꯐꯪꯉꯒ ꯌꯥꯔꯦꯗꯅꯀꯣ ꯑꯗꯨꯅ
ꯄꯦꯟ ꯊꯣꯛꯄ ꯇꯥꯕꯅꯦꯕ ꯄꯩꯁꯥꯁꯤ ꯇꯥꯜꯂꯒ ꯐꯪꯉꯦ ꯑꯗꯨ ꯌꯦꯡꯉꯣ ꯑꯩꯁꯨ ꯋꯥꯅ ꯃꯄꯥꯟ ꯂꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯇꯒꯤ ꯊꯕꯛ ꯇꯧꯖꯔꯒ ꯋꯥꯅ ꯁꯥꯖꯕꯅꯤꯅꯀꯣ ꯍꯥꯏꯕꯗꯤ ꯊꯋꯥꯏꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯣꯀꯣ ꯑꯗꯨꯅꯤꯗ ꯑꯗꯣ ꯄꯣꯠ ꯆꯩꯁꯦ ꯑꯗꯣ ꯀꯩꯀꯩ ꯀꯠꯄ ꯈꯣꯠꯄ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯪꯉꯛꯄꯅꯦꯕꯀꯣ ꯑꯩꯅ ꯉꯔꯥꯡ ꯋꯥꯆꯞꯀꯤ ꯁ꯭ꯇꯦꯇꯁꯇ ꯊꯝꯃꯨꯕꯗ ꯁ꯭ꯇꯦꯇꯁꯇ ꯌꯦꯡꯕ ꯈꯔꯅ ꯑꯗꯣ ꯑꯩꯅ ꯈꯟꯕꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯔꯒꯦ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅꯗꯤ ꯁꯦꯝꯃꯔꯣꯏ ꯕ꯭ꯂꯣꯛꯇꯨꯗꯤ ꯖꯁ ꯂꯥꯏ ꯈꯨꯔꯝꯕ ꯈꯛꯇꯒꯤꯅꯦ ꯑꯩꯒꯤ ꯑꯇꯣꯞꯄ ꯕ꯭ꯂꯣꯛ ꯑꯃꯗ ꯃꯤꯛꯁ ꯑꯃ ꯑꯣꯏꯅ ꯍꯥꯞꯆꯔꯛꯀꯦ ꯇꯧꯕꯅꯦꯕ ꯑꯗꯨꯗꯨꯒꯤ ꯑꯗꯨ ꯃꯆꯜ ꯈꯔꯁꯦ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯩꯅ ꯈꯪꯕꯗ ꯑꯗꯨꯝ ꯊꯥꯡ ꯀꯥꯇꯤ ꯑꯗꯒꯤ ꯃꯤꯡꯁꯦꯜꯒꯨꯝꯕ ꯎꯆꯥꯟ ꯑꯗꯩ ꯊꯨꯝ ꯉꯥ ꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯌꯦꯇꯨꯝꯒꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯣ ꯑꯇꯩ ꯑꯇꯩꯁꯨ ꯌꯥꯝ ꯆꯪꯉꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯅ ꯌꯥꯝ ꯀꯨꯞꯅꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯇꯧꯔꯒ ꯃꯣꯏꯅ ꯆꯦꯗ ꯏꯔꯒꯀꯣ ꯁꯤ ꯂꯩꯔꯛꯑꯣ ꯍꯥꯏꯔꯒ ꯇꯧꯔꯒ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯣꯏ ꯈꯪꯗꯦ ꯑꯗꯣ ꯑꯇꯣꯞꯄꯁꯨ ꯃꯥꯡꯕꯒꯤ ꯂꯥꯛꯍꯧꯋꯤꯀꯣ ꯊꯦꯡꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯕꯅꯤꯅ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯋꯥꯔꯤ ꯂꯤꯅꯩꯗꯅꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯃꯣꯏ ꯃꯆꯥꯅꯨꯄꯤꯒꯤ ꯂꯤꯛ ꯃꯥꯡꯈꯤ ꯍꯥꯏꯕ ꯀꯩꯅꯣꯝꯃ ꯍꯥꯏ ꯑꯗꯣ ꯃꯣꯏꯅ ꯇꯁꯦꯡꯅ ꯂꯥꯏ ꯈꯨꯔꯝꯃꯝꯗꯥꯏꯗ ꯃꯣꯏꯒꯤ ꯑꯗꯨꯗꯒꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯐꯪꯕ ꯃꯤꯗꯣ ꯑꯗꯨꯗꯨꯅ ꯍꯪꯉꯦꯕ ꯅꯪꯒꯤ ꯂꯤꯛꯁꯦ ꯇꯁꯦꯡꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯟꯐꯥꯔꯝ ꯇꯥꯔꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯥꯏꯁꯦ ꯈꯣꯏꯔꯝꯃꯨ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯊꯣꯛꯑꯕ ꯑꯗꯒꯤ ꯅꯪꯅ ꯃꯥꯡꯗꯕꯤꯗ ꯃꯥꯡꯉꯦ ꯍꯥꯏꯖꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯅꯁꯥꯗ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯒꯥꯏꯗꯂꯥꯏꯟꯁ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕꯗꯨ ꯄꯤꯌꯦꯕ ꯑꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯏꯃꯥ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯇꯁꯦꯡꯅ ꯑꯩ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯩ ꯂꯒꯦꯖꯇ ꯍꯥꯞꯄꯦ ꯂꯒꯦꯖꯇꯣ ꯁꯦꯒꯥꯏꯔꯒ ꯌꯦꯡꯗꯦ ꯍꯦꯛꯇ ꯈꯥꯛꯑꯕꯅꯤ ꯑꯩꯅ ꯂꯣꯏ ꯅꯤꯛꯇꯅ ꯌꯦꯡꯉꯕꯅꯤ ꯂꯩꯇ꯭ꯔꯦ ꯑꯩ ꯄꯨꯔꯥ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯀꯟꯐꯥꯔꯝ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯔꯁꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏ ꯈꯣꯏꯔꯝꯃꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯃꯄꯣꯛ ꯃꯔꯟ ꯍꯥꯏꯕꯁꯦ ꯍꯨꯔꯥꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯅꯤꯗꯀꯣ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯩꯒꯤ ꯃꯥꯡꯉꯁꯨ ꯃꯤꯒꯤ ꯃꯥꯡꯉꯁꯨ ꯄꯩꯁꯥ ꯂꯨꯄꯥ 10ꯇ ꯃꯥꯡꯉꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯄꯣꯠ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯃ ꯂꯩꯔꯦ ꯉꯔꯥꯡ ꯁꯥꯎꯅꯤꯡꯕ ꯐꯈꯔꯦ ꯉꯁꯤ ꯁꯥꯎꯅꯤꯡꯉꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯀꯦ ꯇꯧꯕꯅꯦꯕ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯀꯤ ꯀꯩꯅꯣ ꯑꯩ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯕꯅꯦ ꯊꯥꯡꯃꯩꯕꯟ ꯀꯩꯅꯣ ꯃꯤꯃꯤ ꯁꯤꯡꯖꯨꯗꯣ ꯑꯗꯣ ꯅꯣꯡꯁꯦ ꯑꯃꯨꯛ ꯆꯨꯔꯛꯇꯅ ꯑꯃꯨꯛ ꯆꯠꯇ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯣꯡꯁꯦ ꯆꯨꯗꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯣ ꯈꯪꯗꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯎꯋꯦ ꯍꯪꯆꯤꯠꯇꯤ ꯀꯣꯜꯀꯇꯥꯗ ꯆꯠꯇꯣꯏꯅꯦ ꯀꯣꯏꯕ ꯃꯌꯥꯝꯅ ꯄꯨ ꯍꯥꯏꯃꯟꯗꯅ ꯄꯨꯔꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯆꯥꯕ ꯌꯥꯔꯣꯏꯌꯣ ꯀꯩ ꯍꯥꯏꯅꯣ ꯔꯣꯍꯤꯠ ꯔꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯌꯨꯝꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯔꯣꯏ 15 ꯅꯠꯇ꯭ꯔꯒ 16 ꯗꯦꯖ ꯈꯛꯇ ꯉꯥꯏꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯒꯗꯕ ꯆꯠꯂꯅꯤ ꯌꯥꯝ ꯇꯜꯂꯦ ꯆꯠꯂꯒ ꯑꯃꯨꯛ ꯊꯕꯛ ꯇꯧꯔꯅꯤ ꯈꯟꯕꯗ ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤꯗ ꯑꯗꯨꯕꯨꯗꯤ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯍꯩꯅꯔꯛꯀꯅꯤꯗꯅꯀꯣ ꯑꯗꯣ ꯆꯥꯕꯒꯤꯗꯤꯀꯣ ꯆꯥꯕꯒꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯃꯈꯜ ꯃꯊꯦꯜꯀꯣ ꯕꯣꯔꯥ ꯁꯤꯡꯖꯨ ꯑꯗꯒꯤ ꯄꯀꯧꯔꯥ ꯑꯩꯅ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯎꯇꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯆꯥꯕꯗ ꯑꯗꯨꯝ ꯄꯦꯜꯂꯦꯀꯣ ꯌꯨꯝꯗ ꯑꯗꯨꯝ ꯊꯣꯡꯕꯤꯔꯦꯕ ꯄꯦꯟꯗꯕ ꯍꯥꯏꯔꯒꯗꯤ ꯆꯠꯀꯗꯕꯗ ꯈꯔ ꯄꯦꯟꯗ꯭ꯔꯦ ꯀꯣꯏꯕ ꯈꯣꯠꯄꯁꯦ ꯅꯍꯥꯟ ꯑꯃꯨꯛꯇꯪꯈꯛ ꯑꯩ ꯁꯟꯐ꯭ꯂꯥꯋꯔꯒꯤ ꯐꯥꯔꯝ ꯌꯦꯡꯉꯨꯕꯗꯣ ꯑꯗꯨꯗꯨꯅ ꯑꯍꯥꯝꯕ ꯆꯠꯄꯅꯦ ꯑꯗꯣ ꯈꯪꯗꯦ ꯍꯟꯗꯛ ꯁꯨꯇꯤꯒꯤ ꯑꯗꯨꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦꯉꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯩꯒꯨꯝꯕ ꯑꯝꯇ ꯆꯠꯇ꯭ꯔꯦ ꯍꯥꯏꯕ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯗꯦꯠ 6ꯇ ꯌꯨꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏ ꯗꯦꯠ 6ꯇ ꯊꯣꯛꯂꯛꯑꯗꯤ ꯊꯦꯡꯅꯅꯤꯌꯦ ꯑꯩ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯨꯇꯤ ꯂꯩꯕ ꯃꯥꯜꯂꯦ ꯀꯩꯅꯣꯗ ꯊꯕꯛ ꯌꯥꯝ ꯀꯧꯗꯣꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯀꯩꯗꯧꯒꯦ ꯆꯥ ꯑꯍꯥꯎꯕ ꯄꯤꯊꯛꯀꯦ ꯂꯥꯛꯑꯣ ꯆꯥ ꯑꯍꯥꯎꯕ ꯑꯃ ꯂꯣꯟꯒꯦ
ꯆꯝꯄ꯭ꯔꯥ ꯃꯅꯥꯒ ꯊꯥꯛꯑꯒ ꯂꯣꯡꯒꯤ ꯆꯉꯥꯡ ꯑꯍꯥꯎꯕ ꯄꯤꯊꯛꯈꯤ ꯑꯩꯗꯤ ꯆꯉꯥꯡ ꯌꯥꯝ ꯄꯥꯝꯃꯦ ꯃꯣꯔꯅꯤꯡꯗꯕꯨꯗꯤ ꯆꯥꯉꯧ ꯊꯛꯅꯤꯡꯉꯦꯀꯣ ꯅꯨꯡꯊꯤꯟꯗꯗꯤ ꯆꯝꯄ꯭ꯔꯥ ꯃꯅꯥꯗꯣꯀꯣ ꯃꯤ ꯍꯩꯅꯗꯕꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩꯗꯤ ꯆꯝꯄ꯭ꯔꯥ ꯃꯅꯥꯗ ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥ ꯑꯃ ꯍꯧꯋꯦꯕꯀꯣ ꯑꯩꯁꯦ ꯊꯥꯏꯅ ꯀꯗꯥꯏꯗꯅꯣ ꯑꯃ ꯊꯠꯂꯛꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯩꯅꯈꯤꯕꯅꯦꯕ ꯆꯝꯄ꯭ꯔꯥ ꯃꯅꯥꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯣꯏꯕꯅꯤꯅ ꯄꯗ ꯅꯩꯊꯠꯂꯦꯗꯅ ꯑꯗꯨꯒ ꯊꯥꯗꯔꯅꯤꯗꯅ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯅꯝꯁꯦ ꯅꯨꯡꯁꯤꯔꯒꯅꯦ ꯆꯥꯗꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯆꯉꯥꯡꯗ ꯊꯛꯇꯕ ꯌꯥꯎꯔꯒꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯁꯦ ꯃꯤꯒꯤꯗ ꯇꯧꯔꯛꯄꯗꯒꯤ ꯃꯤꯒꯤꯗ ꯊꯜꯂꯛꯄꯗꯒꯤ ꯈꯪꯍꯧꯔꯤꯅꯦꯕ ꯑꯩ ꯎꯕꯗ ꯈꯪꯗꯣꯏꯅꯤ ꯑꯣ ꯈꯪꯉꯒꯦ ꯀꯩꯒꯤ ꯈꯪꯗꯣꯔꯤꯒꯦ ꯃꯤ ꯎꯕꯗꯕꯣ ꯀꯩꯅꯣꯕ ꯈꯪꯗꯣꯏꯁꯤꯅ ꯑꯃꯨꯛ ꯄꯣꯒꯣ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯁꯥꯏ ꯍꯥꯏꯕꯁꯤꯗꯅꯦ ꯑꯩꯅ ꯆꯠꯅꯤꯡꯗ꯭ꯔꯤꯁꯦ ꯑꯩ ꯇꯜꯂꯤꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯏ ꯍꯥꯏ ꯍꯧꯖꯤꯛ ꯁꯥꯕ ꯍꯧꯔꯦ ꯍꯥꯏ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯒꯗꯤ ꯅꯨꯡꯉꯥꯏꯔꯦꯗꯅꯀꯣ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩ ꯈꯣꯠꯂꯤꯉꯩꯗ ꯃꯇꯝ ꯍꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯅ ꯌꯥꯝ ꯇꯜꯂꯤꯁꯦ ꯑꯗꯣ ꯈꯪꯗꯦ ꯁꯝꯃꯔ ꯂꯥꯛꯄꯁꯦ ꯑꯃꯔꯣꯝꯗꯗꯤ ꯑꯩꯗꯤ ꯋꯤꯟꯇꯔꯒ ꯁꯝꯃꯔꯒꯁꯦ ꯇꯁꯦꯡꯅ ꯁꯝꯃꯔꯅ ꯍꯦꯟꯅ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨ ꯇꯥꯔꯒꯁꯨ ꯈꯪꯗꯦ ꯃꯣꯏ ꯑꯥꯒꯤ ꯁꯝꯃꯔꯁꯤꯗꯤ ꯁꯝꯃꯔ ꯑꯗꯨꯅꯤ ꯃꯤ ꯍꯥꯠꯀꯦ ꯇꯧꯋꯦ ꯍꯥꯏꯕ ꯁꯥꯃꯟꯗꯅ ꯑꯗꯨꯕꯨ ꯋꯤꯟꯇꯔꯗꯤ ꯑꯩ ꯄꯥꯝꯗꯦ ꯋꯤꯟꯇꯔ ꯄꯥꯝꯗꯦ ꯅꯣꯡꯖꯨꯊꯥ ꯄꯥꯝꯗꯦ ꯅꯣꯡꯁꯤꯃꯁꯨ ꯑꯩ ꯍꯩꯅꯗ꯭ꯔꯦ ꯇꯨꯝꯕ ꯈꯛꯇꯪ ꯅꯨꯡꯉꯥꯏꯀꯣ ꯅꯣꯡꯁꯦ ꯑꯗꯣ ꯀꯔꯤꯕ ꯇꯁꯦꯡꯅ ꯅꯣꯡꯒꯤꯗꯤ ꯄꯥꯝꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯩꯕ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯇꯀꯣ ꯄꯨꯡ 8 ꯇꯣ ꯃꯥꯜꯂꯦ ꯄꯨꯡ 8ꯇ ꯑꯩ ꯀꯨꯏꯔꯦꯗꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯀꯣ ꯅꯍꯥꯟ ꯁꯟꯐ꯭ꯂꯥꯋꯔ ꯆꯠꯂꯨꯕ ꯃꯇꯨꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯡ 8ꯇ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯀꯣꯏꯕ ꯆꯠꯄꯒꯤ ꯀꯩꯅꯣꯗ ꯀꯔꯤꯕ ꯑꯗꯨ ꯂꯝꯗꯨꯕꯣ ꯐꯩꯗꯤꯡꯒꯥꯗ ꯄꯥꯔꯛ ꯑꯃ ꯂꯩꯕꯗꯣ ꯀꯔꯤꯕ ꯃꯥꯏ ꯄꯥꯔꯛꯇꯣ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩ ꯅꯤꯡꯁꯤꯡꯉꯕꯅꯦ ꯉꯔꯥꯡ ꯏꯗꯤꯇꯤꯡ ꯇꯧꯕꯗ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯆꯠꯂꯨꯕꯅꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯃꯣꯇꯣꯔ ꯕꯣꯠꯀꯨꯝꯕ ꯀꯩꯒꯨꯝꯕꯗ ꯇꯣꯡꯅꯤꯡꯉꯦ ꯑꯗꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯌꯥꯎꯕ ꯈꯣꯠꯄ ꯀꯩꯀꯥ ꯇꯧꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯁꯨ ꯆꯥꯎꯕꯅꯤꯅꯀꯣ ꯈꯣꯡꯅ ꯑꯣꯠꯂꯒ ꯇꯣꯡꯕ ꯈꯣꯠꯄꯗ ꯑꯩꯁꯦ ꯑꯃꯨꯛꯁꯨ ꯇꯣꯡꯅꯤꯡꯕ ꯑꯃꯨꯛꯁꯨ ꯇꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔ ꯇꯣꯡꯉꯛꯇ꯭ꯔꯦ ꯑꯗꯣ ꯃꯊꯪ ꯀꯩꯒꯨꯝꯕ ꯑꯩ ꯆꯠ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯇꯣꯡꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯥꯇꯤꯟ ꯃꯌꯥꯝꯗꯣ ꯐꯖꯕꯗꯣꯀꯣ ꯃꯊꯛꯇ ꯂꯩꯍꯧꯕ ꯁꯥꯇꯤꯟ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯑꯥꯏꯗꯤꯌꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯕ ꯌꯦꯡꯕ ꯀꯥꯟꯗ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯃꯝꯐꯥꯎ ꯎꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯎꯗ꯭ꯔꯤ ꯍꯥꯏꯕꯗꯤꯀꯣ ꯏꯁꯩꯗ ꯀꯩꯗꯗꯤ ꯑꯩ ꯎꯈ꯭ꯔꯦꯕꯀꯣ ꯊꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩꯗ ꯀꯨꯏꯗꯤ ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯄꯥꯔꯛ ꯍꯥꯏꯗꯣꯏꯔꯥ ꯒꯥꯔꯗꯦꯟ ꯍꯥꯏꯗꯣꯏꯔꯥꯀꯣ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯆꯠꯂꯨꯕꯗ ꯐꯖꯅ ꯔꯤꯌꯦꯂꯤꯇꯤꯗ ꯗꯥꯏꯔꯦꯛ ꯎꯕꯗꯨꯔꯗꯤ ꯈꯪꯗꯦ ꯌꯥꯝ ꯊꯤꯅ ꯐꯖꯩꯌೇ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯣ ꯑꯩꯅ ꯋꯥꯆꯦꯞ ꯁ꯭ꯇꯦꯇꯁꯀꯨꯝꯕꯗ ꯊꯝꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯁꯦꯡꯕꯒꯤ ꯅꯣꯏ ꯁꯤꯔꯤꯌꯁꯂꯤ ꯃꯅꯤꯄꯨꯔꯗꯔꯣ ꯁꯤꯕꯣꯟ ꯍꯥꯏ ꯑꯧ ꯃꯥꯅꯦ ꯍꯥꯏꯀꯣ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯖꯕꯁꯦ ꯃꯣꯏꯅꯁꯨ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯗ ꯅꯞꯇꯣꯏꯕ ꯃꯥ ꯄꯨꯗꯦ ꯅꯞꯇꯣꯏꯕ ꯑꯩꯅ ꯍꯥꯏꯕ ꯄꯥꯏꯔꯒ ꯂꯥꯛꯑꯣ ꯅꯪꯗꯤ ꯎꯆꯦꯛ ꯅꯨꯄꯤꯅꯤꯅ ꯑꯗꯨ ꯇꯧꯔꯣ ꯑꯗꯥ ꯇꯧꯔꯣ ꯍꯥꯏꯒꯅꯦ ꯃꯥ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯣꯏꯁꯨ ꯃꯐꯝꯗꯣ ꯐꯖꯩꯌꯦ ꯆꯠꯅꯤꯡꯉꯦ ꯍꯥꯏ ꯑꯗꯣ ꯍꯔꯥꯎꯕꯗꯤ ꯄꯣꯛꯑꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯁ꯭ꯇꯦꯠꯇ ꯑꯗꯨꯃꯥꯏꯅ ꯃꯤꯅꯒ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯌꯥꯝ ꯊꯤꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤꯗꯅꯀꯣ ꯑꯗꯨꯅꯤꯗ ꯑꯗꯣ ꯐꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯚꯤꯗꯤꯑꯣꯗ ꯁꯨꯃꯥꯏꯅ ꯑꯗꯣ ꯅꯨꯃꯤꯠꯇꯨꯁꯨ ꯅꯣꯡ ꯃꯪꯉꯒ ꯌꯥꯝ ꯊꯤꯅ ꯐꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯃꯐꯝꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯩ ꯍꯥꯏꯒꯗꯕꯁꯨ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧꯔ ꯀꯥꯎꯊꯣꯛꯑꯦ ꯑꯗꯣ ꯊꯕꯛꯀꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯤꯚꯤ ꯊꯥꯔꯛꯄꯁꯤꯡꯗꯣ ꯁꯤꯚꯤꯗꯣ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯣꯀꯣ ꯍꯥꯏꯕꯗꯤ ꯄꯥꯁ ꯑꯥꯎꯠ ꯍꯥꯏꯔꯒ ꯄꯥꯁ ꯑꯥꯎꯠꯇꯨꯒꯤ ꯗꯦꯠ ꯆꯍꯤꯗꯣ ꯃꯦꯟꯁꯟ ꯇꯧꯗꯕ ꯍꯥꯏꯕꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯔꯛꯇꯕꯅꯤꯅ ꯑꯦꯠꯂꯤꯁ ꯃꯥꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯔꯁꯤꯡꯁꯦ ꯁꯤꯒꯤ ꯆꯍꯤꯁꯤꯗ ꯄꯥꯁ ꯑꯥꯎꯠ ꯇꯧꯋꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯄꯥꯁ ꯑꯥꯎꯠ 2024 2023 ꯑꯗꯨꯃꯥꯏꯅ ꯏꯕꯤ ꯇꯥꯔꯒꯗꯤ ꯑꯩꯅꯁꯨ ꯃꯥꯁꯦ ꯄꯥꯁ ꯑꯥꯎꯠꯁꯦ ꯁꯤ ꯃꯇꯝ ꯇꯧꯋꯦ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯑꯦꯛꯁꯄꯤꯔꯦꯟꯁ ꯆꯍꯤꯗꯨ ꯂꯩꯔꯦ ꯑꯗꯥ ꯂꯩꯔꯦ ꯑꯗꯒꯤ ꯑꯦꯛꯁꯄꯤꯔꯦꯟꯁꯇ ꯄꯨꯔꯥ ꯄꯥꯔꯨꯗ꯭ꯔꯒꯁꯨ ꯈꯪꯕ ꯉꯝꯃꯦꯗꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯥꯟꯕ ꯌꯥꯎꯋꯦ ꯑꯗꯨ ꯁꯦꯝꯗꯣꯛꯄꯤꯌꯣ ꯑꯗꯣ ꯑꯩꯒꯤꯁꯨ ꯅꯍꯥꯟꯋꯥꯏ ꯑꯗꯨꯃꯥꯏꯅ ꯁꯣꯏꯕ ꯌꯥꯎꯋꯤꯀꯣ ꯑꯗꯣ ꯀꯩꯑꯕ ꯑꯗꯨꯝ ꯑꯈꯪꯕ ꯑꯍꯩꯕ ꯑꯗꯨꯝ ꯇꯥꯟꯅꯕꯤꯌꯣ ꯑꯗꯨꯝ ꯈꯪꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯦ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯑꯃ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯁꯤꯚꯤ ꯑꯃꯨꯛ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯁꯤꯚꯤ ꯁꯦꯝꯗꯣꯏꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯪꯗꯕ ꯑꯃꯨꯛ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅꯤꯗ ꯃꯟꯖꯨ ꯀꯩ ꯍꯥꯏꯅꯣ ꯁꯤꯁꯇꯔ ꯐ꯭ꯔꯟ ꯑꯣꯐꯤꯁꯀꯤꯁꯨ ꯚꯦꯀꯦꯟꯁꯤ ꯂꯩꯒꯗ꯭ꯔꯥ ꯐ꯭ꯔꯟ ꯑꯣꯐꯤꯁꯀꯤ ꯚꯦꯀꯦꯟꯁꯤꯁꯨ ꯍꯧꯖꯤꯛꯁꯦ ꯑꯣꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯅ ꯗꯦꯠ 15ꯒꯤ ꯃꯇꯨꯡꯗ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯚꯦꯀꯦꯟꯁꯤꯗꯤ ꯂꯩꯔꯅꯤ ꯑꯗꯣ ꯂꯥꯏꯕꯛ
ꯒꯤ ꯋꯥꯅꯤꯀꯣ ꯑꯗꯣ ꯂꯩꯒꯗꯕꯗꯤ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯟꯀ꯭ꯔꯤꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯕ ꯃꯤ ꯌꯥꯎꯋꯤ ꯑꯗꯒꯤ ꯑꯩ ꯇꯧꯖꯔꯔꯣꯏ ꯍꯥꯏꯕ ꯌꯥꯎꯋꯤ ꯑꯗꯩ ꯂꯩꯗꯅ ꯑꯗꯨꯝ ꯊꯣꯛꯏꯗꯅ ꯊꯧꯗꯣꯛꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯗꯨꯗꯨꯒꯤ ꯍꯪꯉꯛꯄꯁꯨ ꯌꯥꯝꯅ ꯂꯩꯌꯦꯕ ꯑꯗꯣ ꯍꯥꯡ ꯇꯥꯔꯒꯗꯤ ꯑꯩꯅꯁꯨ ꯌꯥꯝ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯅ ꯍꯦꯛ ꯍꯥꯡꯕꯒ ꯑꯩ ꯌꯥꯝ ꯊꯨꯅ ꯑꯗꯨ ꯃꯇꯝꯗꯨꯗꯀꯣ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯕ ꯅꯠꯇ꯭ꯔꯒꯁꯨ ꯀꯩꯕ ꯂꯥꯏꯞꯇ ꯊꯥꯔꯒꯅꯦ ꯀꯩꯅꯣ ꯇꯧꯔꯛꯀꯦꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯀꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ Sipong, hi sister, today you are so fresh and so beautiful. Thank you so much, Sipong. ꯑꯗꯨꯅꯤꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯊꯕꯛ ꯇꯧꯃꯤꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯅꯀꯣ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯗꯨꯗꯨꯒꯤꯅꯤꯗ ꯌꯥꯝꯁꯨ ꯇꯟꯕ ꯑꯃꯅ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯍꯤꯟꯗꯤ ꯉꯥꯡꯒꯗꯣꯏꯁꯦ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯟꯗꯤ ꯉꯥꯡꯒꯗꯕꯁꯤꯅꯦ ꯑꯩ ꯌꯥꯝ ꯇꯜꯂꯤꯁꯦ ꯅꯍꯥꯟꯗ ꯍꯤꯟꯗꯤ ꯉꯥꯡꯗꯕꯤ ꯂꯩꯕꯁꯦ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯥꯗ ꯍꯤꯟꯗꯤ ꯉꯥꯡꯗꯕꯤ ꯂꯩꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯑꯗꯣ ꯈꯪꯗꯦ ꯑꯃꯨꯛ ꯉꯥꯡꯕ ꯇꯥꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯤꯟꯗꯤ ꯈꯔ ꯃꯅꯤꯄꯨꯔꯤ ꯈꯔ ꯑꯩꯒꯤ ꯉꯥꯡꯕ ꯈꯣꯠꯄꯤꯗꯣ ꯑꯃꯨꯛ ꯇꯧ ꯇꯥꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯣ ꯈꯪꯗꯦ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯑꯩ ꯃꯃꯤꯡꯗꯤ ꯀꯥꯎꯔꯦ ꯀꯅꯥꯅꯣꯃ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯣ ꯂꯥꯏꯚ ꯇꯧꯕꯗ ꯃꯦꯁꯦꯁ ꯊꯥꯕꯤꯔꯛꯄꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯗꯦꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯋꯥꯇꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯩꯀꯩ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯗꯣ ꯑꯩ ꯉꯔꯥꯡ ꯂꯩꯔꯨꯔꯦ ꯁꯤꯗ ꯊꯝꯃꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯄꯨꯕꯤꯔꯅꯤ ꯀꯩꯅꯣ ꯇꯧꯗꯦ ꯕꯣꯟ ꯁꯔꯥꯡ ꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯣꯔꯤꯁꯅ ꯑꯩ ꯀꯦꯕ ꯀꯥꯟꯗ ꯁꯦꯠꯀꯦ ꯀꯦꯗꯕꯅꯤꯅ ꯑꯩ ꯁꯦꯠꯇ꯭ꯔꯦ ꯀꯦꯔꯀꯥꯟꯗ ꯑꯣꯏꯅ ꯁꯦꯠꯀꯦ ꯅꯠꯇ꯭ꯔꯦ ꯑꯗꯨꯝ ꯄꯨꯡꯂꯩꯗ ꯂꯩꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏ ꯀꯦꯕ ꯃꯇꯝꯗ ꯁꯦꯠꯂꯒꯦ ꯀꯦꯗ꯭ꯔꯗꯤ ꯐꯖꯗꯦꯗꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯌꯦꯡꯋꯥꯏ ꯁꯨꯃꯥꯏꯅ ꯀꯦꯔ ꯈꯣꯠꯂꯒ ꯇꯧꯔꯀꯥꯟꯗ ꯑꯗꯣ ꯍꯟꯗꯛꯁꯦ ꯀꯦꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤꯗꯤ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯀꯣꯜꯀꯇꯥ ꯆꯠꯂꯝꯗ ꯇꯥꯔꯒꯗꯤ ꯐꯪꯒꯗꯕꯅꯦꯕ ꯃꯇꯝꯁꯦ ꯀꯣꯜꯀꯇꯥꯗ ꯅꯨꯃꯤꯠ 6ꯅꯤ ꯑꯃ ꯃꯥꯡꯉꯅꯤ ꯑꯗꯨꯅ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯁꯦ ꯑꯗꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯁꯨ ꯑꯝꯇꯪꯗꯤ ꯀꯦꯅꯤꯡꯕ ꯈꯣꯠꯄꯗꯣ ꯑꯝꯇꯪꯗꯤ ꯏꯁꯥꯅꯕꯨꯗꯤ ꯀꯦꯔꯒ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯇꯣꯉꯥꯟꯅ ꯑꯗꯩꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯤꯗꯥꯛ ꯀꯥꯞꯄꯁꯨ ꯃꯤ ꯄꯨꯀꯥꯞ ꯀꯥꯞꯄ ꯑꯗꯨꯝ ꯌꯥꯎꯏ ꯇꯝꯃꯨꯕ ꯃꯤꯒ ꯇꯝꯗꯕ ꯃꯤꯒꯗꯤ ꯑꯗꯨꯝ ꯈꯦꯠꯅꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯦꯕ ꯑꯍꯩꯕ ꯃꯌꯥꯝ ꯂꯩꯗꯅ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯀꯦꯕꯗꯨꯗꯤ ꯌꯥꯄꯣꯠꯇꯦꯕ ꯑꯗꯨꯒꯤ ꯑꯗꯨꯅꯕꯨ ꯃꯤ ꯇꯝꯅꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕꯁꯨ ꯌꯥꯄꯣꯠꯇꯦꯕ ꯑꯗꯒꯤ ꯍꯟꯗꯛꯁꯦ ꯃꯔꯤ ꯃꯇꯥꯒꯤ ꯑꯌꯥꯝꯕ ꯆꯠꯂꯨꯔꯦ ꯑꯗꯣ ꯀꯣꯏꯕ ꯃꯌꯥꯝꯅ ꯀꯥꯏ ꯀꯥꯏ ꯆꯠꯂꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯑꯃꯈꯛꯇꯪꯅꯤ ꯑꯣꯟꯂꯤ ꯁꯟꯐ꯭ꯂꯥꯋꯔ ꯐꯥꯔꯝ ꯈꯛꯇꯅꯤ ꯑꯩꯅ ꯀꯣꯏꯔꯛꯄꯁꯦ ꯑꯗꯣ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯈꯣꯡꯖꯣꯝ ꯋꯥꯔꯗꯣ ꯆꯪꯒꯦꯅ ꯒꯦꯠ ꯐꯥꯎꯇꯪ ꯆꯠꯂꯨꯔꯦ ꯑꯗꯣ ꯒꯦꯠꯇꯒꯤꯗꯤ ꯃꯣꯏꯅ ꯆꯪꯕ ꯌꯥꯔꯔꯣꯏ ꯀ꯭ꯂꯣꯁ ꯇꯧꯈꯔꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯌꯦ ꯃꯣꯏꯗꯣ ꯑꯗꯨꯒꯤ ꯑꯗꯨ ꯌꯦꯡꯕ ꯐꯪꯉꯛꯇ꯭ꯔꯦ ꯑꯃꯐꯥꯎ ꯌꯦꯡꯖꯗ꯭ꯔꯤ ꯑꯗꯨ ꯃꯐꯝꯗꯨꯁꯨ ꯑꯗꯨꯒ ꯀꯪꯂꯥꯗꯀꯣ ꯀꯪꯂꯥꯁꯦ ꯑꯅꯧꯕ ꯁꯥꯕ ꯀꯪꯂꯥꯗꯣ ꯁꯟꯖꯦꯟ ꯊꯣꯡ ꯃꯅꯥꯛꯀꯤ ꯀꯪꯂꯥꯗꯣ ꯑꯩ ꯑꯃꯐꯥꯎ ꯆꯠꯇ꯭ꯔꯤꯕ ꯑꯃꯐꯥꯎ ꯌꯦꯡꯗ꯭ꯔꯤꯕꯀꯣ ꯌꯥꯝ ꯅꯛꯅꯗꯤ ꯂꯩꯔꯤꯅꯦꯕ ꯑꯩꯁꯦ ꯁꯤꯗ ꯑꯗꯣ ꯑꯩ ꯑꯃꯨꯛꯐꯥꯎꯁꯨ ꯎꯗ꯭ꯔꯤ ꯑꯃꯨꯛꯐꯥꯎꯁꯨ ꯌꯦꯡꯗ꯭ꯔꯤꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨ ꯆꯠꯂꯒ ꯑꯝꯇꯁꯨ ꯑꯝꯇꯪ ꯆꯠꯅꯤꯡꯕꯅꯦ ꯑꯗꯨꯒ ꯈꯪꯗꯦ ꯑꯀꯣꯏꯕ ꯑꯃꯠꯇ ꯆꯠꯇꯤꯌꯦ ꯑꯃꯠꯇ ꯐꯪꯗꯦ ꯑꯗꯨꯝ ꯕꯕꯥꯒꯤ ꯃꯆꯦ ꯍꯣꯏ ꯈꯔ ꯆꯠꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯍꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯃ ꯑꯗꯨꯒꯨꯝꯕ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯠꯄ ꯅꯠꯇꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯐꯥꯎꯕ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯃꯦꯀꯞ ꯑꯥꯔꯇꯤꯁꯀꯨꯝꯕꯁꯦ ꯑꯌꯥꯝꯕ ꯂꯩꯇꯤꯌꯦ ꯃꯁꯤꯡ ꯈꯪꯗꯦ ꯑꯩ ꯀꯌꯥꯁꯨ ꯇꯤꯟꯅꯗꯕ ꯍꯥꯏꯔꯒꯗꯤ ꯐ꯭ꯔꯦꯟ ꯂꯩꯇꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯀꯩꯅꯣꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯂꯥꯏꯟꯁꯤꯗ ꯇꯧꯕ ꯈꯔ ꯇꯤꯟꯅꯕ ꯑꯗꯒꯤ ꯑꯩꯒꯤ ꯊꯥꯏꯅ ꯀꯣꯂꯦꯖꯀꯤ ꯑꯌꯥꯝꯕꯅ ꯅꯨꯄꯥꯅ ꯑꯌꯥꯝꯕ ꯇꯤꯟꯅꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯈꯛꯇꯅꯦ ꯑꯗꯣ ꯂꯩꯕꯗꯤ ꯂꯩꯈꯤꯕꯅꯦ ꯑꯗꯣ ꯃꯣꯏꯁꯨ ꯆꯤꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯦ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯑꯗꯨꯅꯤꯗ ꯀꯩꯅꯣ ꯄꯨꯅꯤꯕꯂꯥ ꯍꯥꯏ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯅꯪꯕꯨ ꯀꯔꯝ ꯀꯥꯟ ꯆꯪꯗꯣꯏꯅꯣ ꯍꯥꯏ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯆꯥꯛ ꯆꯥꯗꯤꯌꯦ ꯉꯁꯤ ꯃꯣꯔꯅꯤꯡꯗ ꯉꯁꯤꯗꯤ ꯆꯥꯅꯤꯡꯗꯕ ꯍꯥꯏꯁꯦ ꯊꯑꯣꯏꯀꯤ ꯆꯥꯗꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯌꯨꯝꯗ ꯂꯩꯕꯗꯣ ꯃꯤꯅꯕꯨꯗꯤ ꯅꯣꯛꯑꯅꯤꯀꯣ KG 1.5 ꯍꯦꯟꯒꯠ ꯂꯩꯔꯝꯃꯕ ꯋꯦꯠꯁꯦ ꯑꯗꯨꯗꯤ ꯑꯩꯅ ꯇꯜꯂꯦꯅ ꯑꯩꯅ ꯉꯁꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯔꯦ ꯁꯦꯛ ꯑꯣꯏꯅ ꯊꯛꯑꯦ ꯑꯗꯨꯒ ꯑꯦꯄꯜ ꯕ꯭ꯔꯦꯗ ꯀꯩꯀꯥ ꯈꯔ ꯑꯃꯒ ꯆꯥꯁꯜꯂꯦ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯅꯤꯡꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯕꯣꯔꯣꯏ ꯆꯥꯔ ꯑꯃ ꯆꯥꯔꯝꯕꯅꯦ ꯆꯪꯕꯒꯤꯗꯤ ꯀꯩꯅꯣꯗ ꯆꯪꯒꯅꯤ ꯀꯩꯕ ꯃꯊꯪ ꯊꯥꯒꯤ ꯀꯩꯅꯣ ꯗꯦꯠ ꯀꯩꯅꯣ ꯃꯅꯨꯡ ꯆꯪꯗꯣꯏꯅꯤ ꯗꯦꯠ 13ꯐꯥꯎ ꯃꯅꯨꯡꯗ ꯆꯪꯒꯅꯤ ꯑꯩ ꯀꯨꯏꯗ꯭ꯔꯕꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯂꯅꯤ ꯑꯗꯣ ꯇꯤꯀꯦꯠꯇꯣ ꯐꯠ ꯂꯥꯎꯅ ꯀꯛꯁꯜꯂꯅꯤ ꯑꯗꯨꯒ ꯆꯠꯂꯅꯤ ꯆꯠꯅꯤꯡꯗ꯭ꯔꯦꯗ ꯇꯜꯂꯦ ꯆꯠꯅꯤꯡꯗꯔꯦ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ
ꯑꯗꯣ ꯑꯃꯨꯛꯁꯨ ꯁꯤꯗ ꯌꯨꯝꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯂꯩꯀꯣ ꯑꯗꯨꯒ ꯑꯥꯗ ꯂꯩꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯁꯨꯝ ꯂꯩꯈ꯭ꯔꯒꯗꯤ ꯑꯥꯒꯤꯁꯨ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯇꯤꯟꯅꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅꯤꯗ ꯀꯩ ꯍꯥꯏꯅꯤ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯑꯗꯨꯝ ꯆꯥꯎꯋꯣ ꯍꯥꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯁꯤ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯆꯥꯕꯗꯤ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯉꯔꯥꯡꯁꯨ ꯈꯥꯃꯦꯟ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯩꯅ ꯈꯥꯃꯦꯟ ꯑꯃ ꯃꯩꯇꯩꯒꯤ ꯂꯤꯟ ꯃꯥꯟꯕ ꯃꯆꯥ ꯃꯆꯥꯗꯣ ꯂꯤꯟ ꯃꯥꯟꯕ ꯑꯌꯦ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯄꯤꯛ ꯑꯄꯤꯛꯄꯤ ꯑꯁꯥꯡ ꯑꯁꯥꯡꯕꯤ ꯈꯥꯃꯦꯟ ꯀꯥꯡꯍꯧ ꯆꯥꯅꯕꯗꯣ ꯑꯗꯨꯗꯣ ꯆꯥꯅꯤꯡꯉꯦꯅ ꯑꯗꯨꯗꯣ ꯉꯧꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯆꯥꯏ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯦ ꯀꯩ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯆꯥꯅꯤꯡꯕ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯕꯗꯤ ꯆꯥꯔꯦꯕꯀꯣ ꯅꯨꯡꯗꯥꯡ ꯆꯥꯔꯦ ꯅꯨꯡꯗꯥꯡꯁꯨ ꯌꯥꯝ ꯆꯥꯗꯦ ꯑꯗꯣ ꯍꯟꯗꯛꯁꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯥꯡꯍꯧ ꯄꯀꯣꯔꯥ ꯑꯁꯤꯅ ꯑꯌꯥꯝꯕꯅ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯈꯔ ꯉꯥꯎꯖꯩꯌꯦꯕ ꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯦ ꯍꯥꯏꯕꯗꯤ ꯆꯧꯃꯤꯟꯒꯨꯝꯕ ꯃꯣꯃꯣꯁꯀꯨꯝꯕ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯕ ꯁꯤꯁꯤꯅ ꯑꯌꯥꯝꯕ ꯆꯥꯔꯦ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯃꯌꯥꯡꯇꯣꯟ ꯕꯣꯔꯥ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯦꯕ ꯐꯪꯗꯕ ꯍꯥꯏꯕꯗꯤ ꯃꯇꯥꯡ ꯆꯥꯗꯕꯗꯣꯀꯣ ꯀꯧꯈꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯂꯣꯏ ꯆꯥꯔꯦ ꯑꯗꯨꯒ ꯉꯔꯥꯡꯗꯥꯟ ꯕꯕꯥꯒꯤ ꯃꯆꯦꯁꯦ ꯀꯩꯅꯣꯗꯒꯤꯅꯦꯕ ꯃꯣꯡꯁꯥꯡꯉꯩꯗꯅꯦꯕꯀꯣ ꯃꯣꯡꯁꯥꯡꯉꯩꯗꯤ ꯈꯔ ꯆꯠꯂꯒ ꯂꯪꯊꯕꯥꯜ ꯂꯩꯗꯅ ꯂꯪꯊꯕꯥꯜꯗ ꯕꯣꯔꯥ ꯆꯥꯐꯝ ꯌꯥꯝ ꯑꯍꯥꯎꯕ ꯑꯃ ꯂꯩꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯄꯨꯕꯗꯒꯤ ꯑꯩꯁꯨ ꯈꯪꯍꯧꯕꯅꯦ ꯑꯗꯣ ꯀꯨꯏꯔꯦ ꯆꯍꯤ 2-3 ꯁꯨꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯔꯛꯇ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯨꯔꯕꯅꯦꯕꯀꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯤ ꯃꯣꯏꯒꯤ ꯕꯣꯔꯥꯗꯣ ꯍꯦꯛ ꯊꯣꯡꯈꯣꯡꯗ ꯂꯩꯕꯅꯦꯕ ꯂꯪꯊꯕꯥꯜꯒꯤ ꯌꯥꯝ ꯊꯤꯅ ꯍꯥꯎꯕꯅꯦ ꯑꯗꯨꯒꯤ ꯕꯣꯔꯥꯗꯣ ꯃꯌꯥꯡꯇꯣꯟꯗꯨꯕꯨ ꯀꯩꯅꯣ ꯁ꯭ꯋꯥꯏꯐꯥꯎ ꯋꯥꯡꯉꯦ ꯍꯥꯏꯕ ꯄꯔꯦꯡ ꯁꯥꯅ ꯊꯥ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯑꯩꯁꯦ ꯍꯔꯥꯎꯔꯦ ꯆꯪꯉꯀꯥꯟꯗ ꯑꯗꯨꯝ ꯕꯣꯔꯥ ꯀꯩꯀꯥ ꯆꯥꯊꯣꯔꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯃꯌꯥꯡꯇꯣꯟ ꯕꯣꯔꯥ ꯆꯥꯕ ꯐꯪꯉꯦ ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎꯕ ꯑꯝꯅꯀꯣ ꯆꯥ ꯃꯣꯏꯒꯤ ꯆꯥꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯑꯕ ꯊꯥꯏꯅ ꯆꯥ ꯂꯨꯄꯥ 2 ꯄꯤꯔꯝꯃꯤꯉꯩꯗ ꯂꯤꯛꯂꯤ ꯑꯃ ꯒ꯭ꯂꯥꯁꯀꯤꯀꯣ ꯂꯤꯛꯂꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯒ ꯂꯥꯏꯟ ꯆꯤꯡꯉ ꯃꯇꯣꯟꯗ ꯔꯥꯎꯟ ꯑꯃ ꯑꯣꯏꯕꯗꯣ ꯂꯨꯄꯥ 2 ꯄꯤꯔꯝꯃꯤꯉꯥꯏ ꯒ꯭ꯂꯥꯁꯇꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝꯅ ꯗꯤꯁꯄꯣ ꯒ꯭ꯂꯥꯁꯀꯨꯝꯕ ꯀꯣ ꯗꯤꯁꯄꯣꯖꯦꯕꯜ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯣꯇꯦꯜꯗꯨꯗꯗꯤ ꯀꯩꯗꯧꯔꯦ ꯊꯥꯏꯅꯒꯤ ꯂꯨꯄꯥ 2 ꯄꯤꯕ ꯃꯇꯝꯒꯤ ꯆꯥ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯇꯧꯔꯝꯃꯦꯕꯀꯣ ꯀꯩꯅꯣ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯑꯃ ꯇꯧꯔꯣ ꯑꯗꯨꯒ ꯄꯥꯛꯅꯝ ꯑꯃꯒ ꯇꯧꯔꯣꯌꯦ ꯄꯨꯅꯤꯃꯤꯂꯥ ꯑꯗꯨ ꯅꯍꯥꯟ ꯂꯥꯛꯄ ꯅꯣꯡ ꯅꯤꯅꯤ ꯁꯨꯕꯗ ꯆꯥꯈ꯭ꯔꯦ ꯑꯗꯨꯒꯤꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯅꯪꯒꯤ ꯍꯦꯟꯖꯥꯡ ꯀꯩꯅꯣꯗꯣ ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯑꯁ ꯀꯩꯅꯣ ꯆꯥꯁꯦ ꯀꯨꯏꯔꯦꯗ ꯁꯨꯃꯥꯏꯅꯒ ꯊꯛꯈꯤꯗꯕ ꯁꯤꯒꯤ ꯒ꯭ꯂꯥꯁꯁꯦ ꯅꯣꯡꯃ ꯅꯨꯡꯁꯤ ꯁꯤꯗꯒꯤ ꯍꯧꯗꯣꯔꯛꯏꯅꯤ ꯃꯌꯥꯝꯁꯦ ꯀꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯣꯇꯦꯜ ꯃꯄꯨꯗꯨꯁꯨ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯍꯣꯇꯦꯜ ꯃꯄꯨꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯅꯦꯅꯦ ꯑꯂꯨ ꯆꯣꯞꯇꯤ ꯌꯥꯎꯗ꯭ꯔꯕꯅ ꯍꯥꯏꯕꯅꯤ ꯂꯩꯇꯔꯤ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯂꯥꯛꯀꯅꯤ ꯈꯪꯕꯒꯤ ꯑꯂꯨ ꯆꯣꯞ ꯍꯧꯗ꯭ꯔꯤ ꯑꯣꯏꯔꯒꯅꯤꯅ ꯑꯩꯗꯤ ꯄꯨꯡꯉꯥꯡ ꯉꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯈ꯭ꯔ ꯃꯣꯏꯁꯦ ꯅꯣꯛꯑꯦꯕꯀꯣ ꯗꯥꯎ ꯌꯥꯗꯕꯗꯣ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯍꯧꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯆꯠꯄ ꯅꯨꯃꯤꯠꯇꯨ ꯈꯛꯇꯪ ꯃꯥꯅ ꯂꯨꯍꯣꯡꯕ ꯑꯃꯁꯨ ꯆꯠꯂꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯆꯠꯇꯣꯏꯅꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯨꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯃꯤ ꯌꯦꯡꯉꯒ ꯍꯧꯗ ꯌꯥꯗꯦ ꯍꯥꯏꯔꯒ ꯍꯧꯔꯝꯗ꯭ꯔꯦꯕ ꯑꯩ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯕꯣꯜꯗꯧꯅꯅꯦ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯃꯣꯏꯒꯤ ꯀꯩꯕ ꯀ꯭ꯔꯤꯛꯀꯦꯠ ꯕꯣꯜꯗꯣ ꯑꯗꯨꯃꯥꯏꯃꯛꯇꯤ ꯆꯥꯎꯗꯦꯗꯤ ꯈꯔ ꯍꯟꯊꯕꯅꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯈꯪꯗꯦ ꯇꯤꯟꯕꯨ ꯌꯣꯠꯂꯦ ꯆꯥꯅꯤꯡꯕꯅ ꯆꯥꯕ ꯐꯪꯉꯛꯇꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯥꯛꯁꯤꯗꯒꯤ ꯑꯂꯨ ꯆꯣꯞ ꯂꯩꯔꯒ ꯆꯥꯏ ꯑꯗꯨꯃꯗꯤ ꯍꯥꯎꯇꯦ ꯌꯥꯝꯅ ꯍꯥꯎꯇꯦ ꯍꯥꯏꯕꯗꯤꯀꯣ ꯊꯥ ꯂꯥꯎꯋꯦꯕꯀꯣ ꯑꯗꯣ ꯊꯥꯏꯅ ꯃꯤꯒꯤ ꯁꯣꯁꯇꯤꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯆꯠꯄꯗ ꯑꯂꯨ ꯆꯣꯞ ꯑꯄꯥꯕ ꯑꯃ ꯂꯩꯕꯅꯦ ꯕꯗꯥꯝꯒ ꯌꯥꯎꯕ ꯑꯃ ꯑꯗꯨꯒꯤ ꯇꯦꯁꯇꯣ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯗꯣ ꯈꯪꯗꯦ ꯀꯗꯥꯏꯗ ꯌꯣꯟꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦ ꯑꯗꯨꯒꯤ ꯆꯥꯗ꯭ꯔꯦ ꯀꯩꯅꯣ ꯃꯟꯖꯨ ꯀꯪꯂꯩꯄꯥꯛꯁꯦ ꯅꯨꯡꯉꯥꯏꯕ ꯍꯦꯟꯕꯅꯦ ꯁꯤꯗꯗꯤ ꯐꯖꯅ ꯁꯥꯔꯦ ꯍꯥꯏ ꯑꯧ ꯁꯥꯕ ꯍꯧꯔꯦ ꯍꯥꯏꯌꯦ ꯃꯄꯥꯟꯗꯁꯨ ꯌꯥꯝꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯪꯂꯩꯄꯥꯛꯅ ꯍꯦꯜꯂꯤꯗ ꯑꯁꯦꯡꯕ ꯐꯅꯅꯦ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯅꯦ ꯑꯥꯗ ꯂꯩ ꯇꯥꯔꯒꯁꯨꯀꯣ ꯑꯥꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯁꯤꯗ ꯂꯩꯕꯁꯤꯅꯅꯦ ꯈꯪꯗꯦ ꯀ꯭ꯂꯥꯏꯃꯦꯠꯇꯒꯤ ꯍꯧꯔꯒ ꯂꯣꯏꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯝ ꯑꯗꯨꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯀꯩꯗꯧꯔꯦ ꯊꯕꯛ ꯇꯧꯕꯗ ꯁꯨꯝ ꯁꯦꯂꯔꯤꯒꯨꯝꯕ ꯄꯤꯛꯄ ꯁꯤ ꯈꯔꯁꯦ ꯑꯗꯣ ꯑꯆꯧꯕꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯔꯁꯀꯤꯁꯤꯒꯤꯗꯤ ꯀꯩꯅꯣ ꯑꯣꯏꯗꯕꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨ ꯂꯣꯏꯅꯃꯛꯇꯤ ꯅꯨꯡꯉꯥꯏ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯟꯗꯛ ꯀꯩ ꯍꯥꯏꯅꯤ ꯌꯨꯝ ꯊꯣꯛꯂꯛꯄꯁꯦ ꯄꯦꯟꯗꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯆꯠꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯕꯅꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯁꯦ ꯏꯁꯩ ꯇꯥꯕꯗꯅꯦ ꯋꯥꯈꯜꯗ ꯈꯜꯂꯤꯅꯦ ꯑꯁ ꯆꯠꯇꯧ ꯀꯨꯏꯗ꯭ꯔꯦꯅ ꯈꯪꯕ꯭ꯔꯥ ꯆꯥꯛꯍꯥꯎꯒꯤ ꯕꯨꯖꯤꯌꯥꯗꯣ ꯍꯥꯎꯕꯅꯦ ꯑꯗꯨꯗꯣ ꯂꯩꯕꯤꯒꯣ ꯗꯦꯜꯂꯤꯗ ꯄꯨꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏ ꯆꯥꯛꯍꯥꯎꯒꯤ ꯕꯨꯖꯤꯌꯥ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩ ꯈꯪꯗꯤꯌꯦ ꯀꯩꯅꯣ ꯑꯝꯐꯥꯎ ꯎꯗ꯭ꯔꯤ ꯆꯥꯛꯍꯥꯎꯒꯤ ꯀꯦꯛꯇꯨꯕꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯕꯨꯖꯤꯌꯥꯗꯤ ꯑꯩ ꯈꯪꯗꯤꯌꯦ ꯕꯨꯖꯤꯌꯥ ꯊꯣꯛꯑꯒꯗꯤ ꯄꯨꯈꯤꯕ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯕ ꯀꯗꯥꯏꯗ ꯐꯪꯒꯦ ꯑꯗꯨ ꯀꯩꯅꯣꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯩ ꯂꯩꯈꯤꯒꯦ ꯃꯣꯏꯗꯣ ꯃꯣꯏꯗ ꯑꯩꯅ ꯈꯟꯕꯅ ꯋꯥꯇꯤꯟꯒꯨꯝꯕ ꯅꯍꯥꯟ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯑꯗꯨ ꯀꯩꯅꯣꯗꯨꯁꯨ ꯂꯩꯔꯦꯕ ꯂꯗꯨ ꯑꯉꯧꯕꯗꯣ ꯀꯩꯕ
ꯅꯠꯇꯦ ꯂꯥꯂꯨ ꯑꯉꯧꯕꯗꯣ ꯁꯣꯁꯇꯤꯗꯒ ꯍꯥꯞꯄꯗꯣꯀꯣ ꯑꯗꯨꯁꯨ ꯄꯨꯕꯤꯔꯒꯦꯅꯀꯣ ꯀꯩ ꯍꯥꯏꯅ ꯄꯨꯅꯤꯡꯕ ꯋꯥꯡꯒꯣꯏꯔꯣꯝꯗ ꯂꯥꯛꯂꯗꯤ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯕ ꯌꯥꯕꯅꯦ ꯍꯥꯏ ꯑꯣ ꯀꯩꯅꯣ ꯋꯥꯡꯒꯣꯏꯗ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯔꯤꯝꯁꯇ ꯑꯣ ꯔꯤꯝꯁꯇ ꯀꯩꯅꯣꯝ ꯍꯥꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯣꯏ ꯑꯦꯗ꯭ꯔꯦꯁꯁꯦ ꯋꯥꯡꯒꯣꯏꯗꯗꯤ ꯂꯥꯛꯑꯔꯣꯏ ꯑꯁꯦ ꯀꯩꯅꯣ ꯇꯧꯔꯅꯤ ꯀꯩꯑꯕ ꯀꯩꯅꯣꯗꯗꯤ ꯂꯥꯛꯀꯗꯕ ꯑꯃ ꯂꯩꯔꯤ ꯀꯩꯑꯕ ꯃꯣꯏꯔꯥꯡꯈꯣꯝꯁꯨ ꯅꯠꯇꯦ ꯀꯛꯋꯥ ꯍꯥꯏꯗꯣ ꯃꯥꯜꯂꯦꯕꯀꯣ ꯀꯛꯋꯥꯗ ꯂꯥꯛꯀꯗꯕ ꯑꯃ ꯂꯩꯔꯤ ꯃꯌꯥꯝ ꯀꯛꯋꯥꯗ ꯂꯥꯛꯇꯣꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯀꯩꯅꯣꯗꯣ ꯑꯗꯨꯅ ꯃꯤꯛꯆꯔ ꯌꯣꯜꯂꯦꯕꯀꯣ ꯃꯤꯛꯆꯔ ꯑꯗꯒꯤ ꯀꯩꯕ ꯕꯣꯔꯥ ꯀꯩꯀꯥ ꯃꯌꯥꯝ ꯌꯣꯟꯕ ꯑꯃ ꯂꯩꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯅꯍꯥꯟꯋꯥꯏ ꯑꯝꯇꯪ ꯆꯥꯈꯤꯕꯗꯒꯤ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯐꯥꯎꯕꯩꯅꯦꯕ ꯑꯗꯣ ꯑꯗꯨ ꯆꯥꯕ ꯆꯠꯀꯅꯤ ꯑꯗꯣ ꯈꯪꯗꯦ ꯀꯜꯀꯇꯥꯗꯩ ꯍꯜꯂꯛꯑ ꯆꯠꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯃ ꯆꯥꯕ ꯆꯠꯀꯅꯤ ꯑꯗꯨꯃꯗꯤ ꯆꯥꯗꯤ ꯆꯥꯈꯤꯅꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯁꯨ ꯌꯨꯝꯒꯤ ꯃꯤꯒ ꯆꯠꯃꯤꯟꯅꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯆꯥꯗꯅꯗꯤ ꯍꯜꯂꯔꯣꯏ ꯗꯦꯜꯂꯤꯗ ꯑꯗꯨꯃꯥꯏꯅ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯁꯦ ꯕꯖꯥꯔꯒꯤ ꯀꯩꯅꯣꯗꯣ ꯀꯩꯑꯕ ꯑꯣꯀꯦ ꯍꯣꯇꯦꯜꯗꯨꯗꯤ ꯑꯩ ꯉꯔꯥꯡ ꯆꯥꯔꯨꯔꯦꯕꯀꯣ ꯉꯔꯥꯡ ꯕꯖꯥꯔ ꯆꯠꯄꯗ ꯆꯥꯊꯣꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯊꯥꯏꯅ ꯍꯧꯖꯤꯛꯁꯨ ꯍꯥꯎꯕꯗꯤ ꯍꯥꯎꯋꯤꯀꯣ ꯍꯥꯎꯇꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯍꯥꯎꯃꯛꯇꯤ ꯑꯣꯏꯗꯕ꯭ꯔꯥꯅꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨꯗꯤ ꯃꯇꯝ ꯃꯇꯝꯒꯤꯅꯤꯗꯀꯣ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯥꯎꯕꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯩ ꯉꯔꯥꯡ ꯆꯥꯔꯛꯑꯦ ꯑꯗꯨꯒ ꯕꯖꯥꯔꯒꯤ ꯄꯣꯠꯂꯛꯀꯤ ꯀꯩꯅꯣ ꯃꯈꯜꯁꯨ ꯆꯥꯔꯛꯑꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯏꯃꯥ ꯀꯩꯊꯦꯜꯗ ꯆꯥꯕꯒꯤ ꯃꯍꯥꯎ ꯑꯃꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯏꯃꯥ ꯀꯩꯊꯦꯜꯗ ꯆꯥꯕꯁꯤꯡꯗꯤ ꯈꯪꯕ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯔꯛꯇ ꯐꯝꯃꯒꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯥꯔꯛꯑꯦ ꯌꯥꯝꯅꯁꯨ ꯍꯥꯎꯋꯦ ꯉꯔꯥꯡꯗꯣ ꯍꯤꯌꯥꯡꯊꯥꯡꯗ ꯑꯣꯏꯔꯁꯨ ꯂꯥꯛꯑꯣ ꯑꯩ ꯒꯥꯔꯤꯗ ꯂꯥꯛꯀꯦ ꯌꯥꯝ ꯎꯅꯤꯡꯉꯦ ꯇꯧꯕꯅꯦ ꯅꯍꯥꯟꯅ ꯍꯥꯏꯔꯛꯑꯃꯗꯤ ꯐꯒꯗꯕꯅꯤ ꯀꯩꯅꯣꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯀꯩꯑꯕ ꯃꯣꯡꯁꯥꯡꯉꯩꯗ ꯂꯪꯊꯕꯥꯜꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯍꯥꯏꯔꯛꯑꯃꯗꯤ ꯐꯒꯗꯕꯅꯤ ꯑꯗꯣ ꯌꯦꯡꯉꯒꯦ ꯃꯔꯛꯁꯤꯗ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯒꯗꯤ ꯀꯩꯑꯕ ꯀꯩꯅꯣ ꯃꯔꯛꯇ ꯌꯥꯔꯒꯗꯤ ꯂꯥꯛꯀꯦꯀꯣ ꯑꯗꯣ ꯃꯇꯝꯗꯣ ꯈꯪꯗꯦ ꯑꯥꯗꯒꯤ ꯍꯜꯂꯛꯑꯒ ꯆꯠꯇꯣꯏꯁꯤꯁꯨ ꯈꯪꯗꯦ ꯃꯣꯏꯒꯤ ꯃꯐꯝ ꯑꯣꯟꯅꯕꯒꯤ ꯃꯨꯛ ꯅꯥꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯩ ꯆꯠꯇꯣꯏ ꯃꯐꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯃꯐꯥꯎ ꯆꯠꯇꯕ ꯉꯥꯛꯇꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯇ꯭ꯔꯦꯚꯦꯜ ꯇꯟꯕꯁꯦ ꯕꯁ ꯇꯣꯡꯕ ꯀꯥꯔ ꯇꯣꯡꯕ ꯑꯩ ꯌꯥꯝ ꯄꯥꯝꯗꯦꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯁꯦ ꯑꯣꯇꯣ ꯇꯣꯡꯉ ꯆꯠꯄꯁꯦ ꯁꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯀꯣꯛ ꯉꯥꯎꯗꯦꯕ ꯑꯣꯇꯣ ꯑꯃ ꯀꯣꯛ ꯉꯥꯎꯗꯦ ꯑꯗꯨꯒ ꯗꯦꯜꯂꯤꯗꯁꯨꯅꯦ ꯑꯩ ꯀꯩꯒꯨꯝꯕ ꯒꯥꯔꯤ ꯕꯨꯛ ꯇꯧꯔ ꯆꯠꯂꯁꯨꯀꯣ ꯑꯣꯇꯣꯅ ꯍꯦꯟꯅ ꯇꯥꯡꯕ ꯌꯥꯎꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯌꯥꯝꯕꯅ ꯀꯦꯞꯇꯒꯤꯀꯣ ꯑꯗꯨꯅ ꯃꯤꯅꯗꯤ ꯍꯥꯏꯌꯦꯕ ꯀꯩꯅꯣ ꯅꯪꯅ ꯀꯥꯔ ꯇꯣꯡꯉꯒ ꯆꯠꯀꯦꯗꯤ ꯍꯥꯏꯗ ꯅꯪꯅ ꯑꯣꯇꯣꯗ ꯇꯧ ꯂꯩꯁꯤꯕꯣꯅ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯑꯣꯇꯣꯗꯣ ꯄꯥꯝꯖꯕꯩꯗꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯇꯣꯡꯕ ꯄꯥꯝꯖꯕꯒꯤꯁꯨ ꯅꯠꯇꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯏꯁꯥꯗ ꯀꯣꯛ ꯉꯥꯎꯗꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯩ ꯀꯣꯛ ꯉꯥꯎꯒꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯑꯣꯇꯣ ꯑꯣꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯗꯨꯝ ꯃꯌꯥꯝ ꯅꯣꯛꯏꯅꯤ ꯅꯪ ꯑꯣꯇꯣ ꯂꯥꯛꯑꯦ ꯇꯨ ꯑꯣꯇꯣ ꯂꯥꯛꯑꯦ ꯇꯨ ꯑꯩꯉꯣꯟꯗ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯤ ꯄꯨꯅꯤꯕꯤꯂꯥꯅꯒ ꯅꯥꯏ ꯍꯥꯏꯁꯦ ꯊꯥ ꯀꯌꯥꯅꯣꯃꯗꯤ ꯁꯨꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯀꯣ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯄꯤꯌꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ ꯑꯗꯨꯃꯥꯏꯅ ꯅꯥꯏ ꯍꯥꯏꯕꯁꯦꯀꯣ ꯅꯥꯕꯁꯨ ꯊꯨꯅ ꯐꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯁꯇꯣꯔ ꯑꯆꯧꯕ ꯑꯃꯗ ꯑꯗꯨꯝ ꯐꯪꯕꯅꯦ ꯍꯣꯏ ꯑꯗꯨꯗꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯨꯝꯕ ꯑꯩꯈꯣꯏ ꯗꯥꯒ ꯆꯠꯂꯒ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯃꯥ ꯄꯨꯔꯒ ꯌꯦꯡꯉꯨꯔꯒꯦ ꯏꯁꯇꯣꯔ ꯑꯆꯧꯕ ꯑꯃꯗ ꯌꯥꯎꯕ꯭ꯔꯥ ꯆꯥꯛꯍꯥꯎꯒꯤ ꯀꯔꯤꯕ ꯕꯨꯖꯤꯌꯥ ꯍꯥꯏꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗ ꯑꯣꯇꯣꯅ ꯐꯩ ꯑꯗꯨꯅꯤ ꯑꯣꯇꯣꯅ ꯐꯩꯌꯦ ꯑꯗꯣ ꯀꯩꯅꯣꯅꯅꯦ ꯈꯪꯕ꯭ꯔꯥ ꯃꯣꯏꯅ ꯍꯥꯏꯅꯦ ꯅꯪꯅ ꯑꯣꯇꯣꯅ ꯐꯩ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯑꯩ ꯀꯣꯛ ꯉꯥꯎꯗꯕꯩꯅꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯅꯨꯄꯤ ꯑꯃ ꯌꯥꯎꯋꯤꯗꯅꯀꯣ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯩꯇꯩ ꯅꯨꯄꯤꯗꯣ ꯃꯥꯅ ꯍꯥꯏꯔꯦ ꯅꯪꯁꯦ ꯃꯤꯅ ꯐꯥꯔꯒ ꯃꯌꯥꯡ ꯂꯩꯕꯥꯛꯅꯤꯅ ꯄꯨꯒꯦ ꯍꯥꯏꯔꯁꯨ ꯆꯣꯡꯊꯕ ꯌꯥꯅꯕꯅꯦ ꯃꯥ ꯍꯥꯏꯕ ꯑꯣꯇꯣ ꯈꯜꯂꯤꯁꯦ ꯑꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦꯅ ꯑꯩꯈꯣꯏꯁꯦ ꯅꯣꯛꯑꯝꯃꯤꯅꯦ ꯑꯗꯣ ꯀꯣꯛ ꯉꯥꯎꯕꯒꯤꯅꯤꯗ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯑꯣꯇꯣ ꯇꯣꯡꯕꯅ ꯀꯣꯛ ꯉꯥꯎꯗꯕꯅꯤ ꯉꯥꯎꯗꯤ ꯑꯁꯦꯡꯕ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯅꯤꯀꯣ ꯁꯔꯣꯖꯤꯅꯤ ꯃꯥꯔꯀꯦꯠ ꯆꯠꯄ ꯀꯥꯟꯗ ꯑꯩꯅ ꯍꯥꯏꯅꯤ ꯑꯁ ꯀꯦꯞꯇ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯀꯣꯛꯁꯦ ꯉꯥꯎꯔꯗꯕꯅꯦ ꯌꯦꯡꯉꯣ ꯑꯣꯇꯣꯗ ꯂꯥꯛꯄꯅꯤꯅ ꯀꯔꯤꯝ ꯇꯧꯗꯦ ꯌꯦꯡꯉꯣꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤꯅꯦꯕ ꯑꯗꯣ ꯐꯥꯒꯤ ꯇꯧꯏ ꯃꯅꯤꯄꯨꯔ ꯇꯥꯟꯅ ꯑꯣꯇꯣꯗ ꯆꯠꯂꯒꯦꯔꯣ ꯍꯥꯏ ꯑꯩꯅ ꯌꯥꯏꯅꯦ ꯆꯠꯂꯁꯤꯅꯦꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯦꯕꯀꯣ ꯑꯗꯒꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯔꯣꯟ ꯑꯃꯅꯦ ꯅꯣꯏꯁꯦ ꯆꯥꯏꯅꯤꯁꯂꯥ ꯅꯦꯄꯥꯜꯂ ꯀꯔꯤꯅꯣꯀꯣ ꯑꯩꯅ ꯍꯦꯛ ꯅꯪꯅ ꯊꯧꯒꯗꯕꯗꯣ ꯑꯩꯅ ꯃꯅꯤꯄꯨꯔꯗꯅꯤꯀꯣ ꯆꯩꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯗ꯭ꯔꯥꯏꯚꯔꯁꯤꯗ ꯅꯪꯅ ꯊꯧꯒꯗꯕꯗꯣ ꯊꯧ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯑꯩꯈꯣꯏꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯑꯗꯥ ꯅꯪꯅ ꯍꯪꯕ ꯃꯌꯥꯝꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯊꯥꯏꯂꯦꯟꯗꯒꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯗ ꯅꯨꯄꯥꯗꯨꯅ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯀꯌꯥ ꯕꯣꯂꯥ ꯁꯃꯖ ꯅꯩ ꯑꯥꯏꯌꯦ ꯈꯪꯗ꯭ꯔꯒ ꯇꯣꯛꯑꯣ
ꯑꯩꯅ ꯃꯌꯥꯝ ꯅꯨꯄꯤ ꯅꯦꯄꯥꯂꯤ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯁ ꯅꯪꯁꯤ ꯇꯜꯂꯤꯍꯦ ꯑꯣꯏꯕ ꯀꯩꯅꯣ ꯉꯥꯡꯉꯤ ꯃꯌꯥꯝ ꯃꯤꯅ ꯈꯪꯁꯨ ꯈꯪꯗ꯭ꯔꯗꯤ ꯈꯪꯉꯣꯏ ꯇꯧꯑꯣꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯉꯥꯡꯊꯠꯄ ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯗꯕ ꯃꯥꯅ ꯃꯣꯏ ꯁꯨꯃꯥꯏꯅ ꯃꯤꯡꯖꯦꯜ ꯑꯃ ꯌꯦꯡꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒꯅꯦ ꯃꯔꯣ ꯃꯔꯤꯁꯨ ꯈꯪ ꯃꯥꯅ ꯄꯨꯡꯈꯪꯗ ꯍꯪꯉꯕ ꯑꯣꯇꯣꯁꯤꯅ ꯑꯗꯨꯒꯤ ꯑꯩꯅꯅꯦ ꯆꯤꯛꯄꯅꯤꯗꯅ ꯂꯤꯟ ꯑꯣꯜꯂꯒ ꯑꯩꯁꯦ ꯑꯅꯥꯕ ꯑꯔꯨꯕ ꯅꯠꯇꯦ ꯃꯤ ꯍꯦꯟꯕꯒꯤ ꯂꯥꯏꯅꯥꯅꯦ ꯑꯣ ꯑꯗꯨꯗꯤ ꯑꯅꯥꯕ ꯍꯥꯏꯒꯅꯨꯗꯅ ꯑꯅꯥꯕ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯃꯤ ꯍꯦꯟꯕꯒꯤꯗꯤ ꯂꯥꯏꯅꯥꯗꯤ ꯑꯅꯥꯕ ꯍꯥꯏꯕ ꯌꯥꯗꯤꯌꯦ ꯑꯩ ꯄꯣꯊꯥꯅꯤꯡꯕꯒꯤꯅꯦ ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯅꯥꯕ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯋꯥꯇꯤꯟ ꯂꯩꯌꯨ ꯍꯥꯏꯗꯣ ꯑꯩꯅꯦ ꯆꯥꯛꯈꯥꯎꯒꯤ ꯕꯨꯖꯤꯌꯥꯁꯤ ꯌꯥꯎ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯤ ꯃꯃꯤꯡ ꯀꯥꯎꯊꯣꯛꯑꯦ ꯋꯥꯇꯤꯟ ꯂꯩꯌꯣꯅ ꯋꯥꯇꯤꯟ ꯂꯩꯔꯕꯅꯤꯀꯣ ꯁꯦ ꯊꯝꯃꯦ ꯑꯩ ꯎꯠꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯎꯠꯇꯤ ꯎꯠꯂꯔꯣꯏ ꯁꯤ ꯂꯩꯌꯦ ꯅꯥꯀꯟꯗ ꯄꯦꯀꯦꯠ ꯑꯆꯧꯕ ꯂꯧꯔꯕꯅꯤ ꯋꯥꯇꯤꯟ ꯑꯁꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯣꯏꯅꯁꯨ ꯌꯥꯝ ꯄꯥꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯀꯔꯤꯅꯣ ꯖꯁꯄꯤꯔ ꯍꯤꯟꯗꯤꯗ ꯍꯧꯖꯤꯛ ꯈꯛꯇ ꯆꯩꯗ ꯉꯥꯏꯔꯤ ꯍꯤꯟꯗꯤ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯥꯞꯀꯣ ꯍꯤꯟꯗꯤ ꯑꯥꯇꯤ ꯍꯦ ꯀ꯭ꯌꯥ आज हिंदी छुट्टी है आज हिंदी छुट्टी है हिंदी नेक्स्ट मंथ कमा हाइदोनो नेक्स्ट मंथ 12 डेट 12 के बाद हिंदी स्टार्ट होगा अभी हिंदी नहीं है हमारे पास ꯃꯌꯥꯡꯁꯦ ꯃꯔꯣꯟ ꯈꯪꯗ꯭ꯔꯗꯤ ꯇꯨꯃꯤꯟ ꯂꯩꯇꯕꯅꯦ ꯁꯀꯠ ꯋꯥꯔꯤꯗ ꯌꯥꯎꯗꯣꯏꯗꯣ ꯑꯗꯨꯅꯦ ꯑꯗꯨ ꯅꯪ ꯍꯥꯏꯗꯣ ꯆꯨꯝꯃꯦ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤꯅꯦ ꯑꯩꯅ ꯑꯣꯟꯁꯤꯜꯂ ꯆꯤꯛꯏꯗꯣ ꯃꯉꯣꯟꯗ ꯀ꯭ꯌꯥ ꯕꯣꯂꯥ ꯍꯃꯦ ꯚꯤ ꯇꯣ ꯁꯃꯖ ꯑꯥꯅꯥ ꯍꯦ ꯍꯥꯏ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯀꯔꯤꯒꯤ ꯁꯃꯖ ꯑꯥꯅꯥ ꯍꯥꯏꯕ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯅꯪ ꯒꯥꯔꯤ ꯊꯧꯒꯗꯕ ꯇꯨꯃꯤꯟꯅ ꯊꯧ ꯑꯩꯅ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯑꯗꯨꯗꯨꯒꯅꯦ ꯅꯪꯗꯤ ꯀꯩꯕ ꯑꯃ ꯍꯥꯏꯗꯣ ꯃꯦꯗꯥꯝ ꯑꯥꯞꯇꯣ ꯕꯇꯥꯏ ꯅꯩ ꯔꯦ ꯑꯗꯨꯗꯨ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯅꯉꯣꯟꯗ ꯍꯥꯏꯕꯒꯤ ꯑꯥꯗ ꯆꯨꯞ ꯆꯥꯞ ꯊꯧꯔꯒ ꯆꯠꯂꯣ ꯍꯥꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯒ ꯇꯧꯕꯒꯗꯣ ꯎꯠꯂꯦ ꯍꯥꯏꯕ ꯅꯪꯅ ꯅꯨꯡꯉꯥꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯔꯥ ꯀꯩꯒꯤꯅꯣ ꯇꯧꯕ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯌꯥꯡꯁꯤꯡꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯤꯁꯤꯡꯁꯦ ꯃꯣꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯚꯔꯥ ꯐꯪꯉꯦ ꯂꯨꯄꯥ ꯑꯍꯥꯟꯕ ꯗꯦꯜꯂꯤꯗ ꯂꯩꯕꯗ ꯃꯤꯒꯤ ꯂꯨꯄꯥ 50 ꯂꯧꯒꯗꯕ ꯚꯔꯥꯒꯗꯣ ꯂꯨꯄꯥ 150 ꯆꯅꯤꯒ ꯄꯨꯛꯂꯧ ꯂꯩꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯁꯨ ꯂꯨꯄꯥ 2ꯒ ꯍꯥꯏꯔꯛꯄ 150 ꯄꯤꯔꯒꯦꯒꯀꯣ ꯍꯩꯁꯤꯡꯉꯕꯅꯦ ꯀꯥꯏꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨ ꯄꯤꯒꯗꯕꯅ ꯀꯌꯥ ꯑꯣꯏꯔꯝꯃꯤ ꯂꯨꯄꯥ 50 ꯑꯣꯏ ꯂꯩꯔꯛꯑ ꯈꯪꯉꯤꯅꯦꯕ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯅ ꯍꯦꯟꯅ ꯄꯛꯆꯩꯌꯦ ꯅꯪꯁꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯌꯨꯅꯤꯐꯣꯔꯝ ꯄꯨꯔꯛꯑꯗꯤ ꯁꯦꯠꯂꯛꯀꯗꯕ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯤꯕꯣ ꯒꯖꯞ ꯀꯩꯅꯣ ꯒꯖꯞ ꯑꯕꯣ ꯈꯪꯗ꯭ꯔꯦ ꯈꯨꯞꯁꯨꯔꯠꯇꯤ ꯀꯔꯤꯅꯣ खूबसूरत जसबीर मैं हिंदी नहीं है मैं हिंदी दिमाग में नहीं है ꯀꯩꯅꯣꯝꯃ ꯉꯥꯡꯉꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯑꯗꯨꯗꯨꯅꯤꯗ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯕ ꯃꯌꯥꯡꯒꯤꯅꯦ ꯈ꯭ꯋꯥꯏ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯔꯒꯅꯅꯦ ꯃꯣꯏꯒꯤ ꯍꯦꯟꯖꯟꯕ ꯑꯃ ꯂꯩꯔꯤꯑꯕ ꯈꯪꯕ꯭ꯔꯥ ꯃꯣꯏꯒꯤ ꯑꯗꯒꯤ ꯇꯧꯁꯟꯅꯕ ꯑꯃꯅꯦ ꯃꯣꯏꯒꯤ ꯃꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯨꯝꯕ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯔꯛꯄ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯗꯨꯒ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯃꯤ ꯂꯣꯏꯅꯃꯛ ꯅꯠꯇꯦꯀꯣ ꯃꯤ ꯈꯔ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯩ ꯄꯦꯁꯦꯟꯗꯁꯨꯅꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯅꯦ ꯑꯝꯇꯣꯏꯕ ꯌꯥꯝ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯆꯪꯕ ꯃꯤꯅ ꯔꯥꯎꯟ ꯆꯠꯄꯗꯨꯕꯨꯅꯦ ꯍꯥꯏ ꯁꯤꯁꯇꯔ ꯀꯦꯁꯦ ꯅꯨꯄꯤꯅꯀꯣ ꯍꯥꯏ ꯁꯤꯁꯇꯔ ꯀꯦꯁꯦ ꯍꯣꯒ ꯇꯧꯗꯅ ꯀꯣꯟꯁꯤꯟꯗꯅ ꯈꯣꯠꯇꯅꯅꯦ ꯃꯣꯏꯒꯤ ꯃꯌꯥꯡꯒꯤ ꯑꯩꯅ ꯑꯁ ꯁꯦ ꯑꯩꯅ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯁꯥꯔꯒ ꯃꯣꯏꯒꯤ ꯑꯃ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯕꯤꯗ ꯇꯧꯋꯦ ꯍꯥꯏꯕ ꯌꯥꯝ ꯈꯪꯅꯁꯟꯅꯤꯡꯕ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯀꯦꯌꯔ ꯐꯪꯐꯝ ꯊꯣꯛꯏꯀꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯣ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯒꯤ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯣꯏꯒꯤ ꯃꯊꯧ ꯂꯩꯇꯒꯦ ꯑꯗꯒꯤ ꯃꯌꯥꯡꯒꯤ ꯑꯗꯒꯤ ꯌꯥꯝ ꯍꯩꯅꯗꯕ ꯍꯥꯏꯔꯒꯅꯅꯦ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯒꯤ ꯈ꯭ꯋꯥꯏ ꯑꯩꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯔꯒꯗꯤꯀꯣ ꯃꯣꯏꯒꯤ ꯕ꯭ꯔꯠ ꯇꯧꯕꯅꯀꯣ ꯑꯗꯨꯝ ꯃꯄꯥꯟꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯕ ꯊꯕꯛ ꯂꯩꯕꯁꯤꯡꯅ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯕ꯭ꯔꯠ ꯇꯧꯋꯦ ꯍꯥꯏꯕ ꯕ꯭ꯔꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯗꯕꯗꯣ ꯍꯥꯏꯕꯅꯦ ꯀꯩꯒꯨꯝꯕ ꯑꯝꯇ ꯆꯥꯕ ꯌꯥꯗꯕꯗꯣ ꯍꯥꯏꯕꯅꯦꯕꯀꯣ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯛꯄ ꯅꯕꯔꯥꯇ꯭ꯔ ꯍꯥꯏꯕ꯭ꯔꯥ ꯅꯕꯔꯥꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯕꯅꯦꯕꯀꯣ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯁꯦ ꯅꯨꯃꯤꯠ 5ꯅꯤꯒꯨꯝꯕ ꯑꯗꯩ ꯅꯨꯄꯤ ꯅꯣꯡꯃꯒꯤ ꯑꯗꯨꯃꯥꯏꯅ ꯆꯔꯥ ꯍꯦꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯅꯦ ꯍꯥ ꯖꯁꯕꯤꯔ ꯑꯗꯨꯗꯨꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯆꯥ ꯊꯛꯀꯅꯤ
ꯂꯗꯨ ꯃꯥꯟꯕ ꯆꯥꯒꯅꯤ ꯑꯗꯨꯒꯅꯦ ꯑꯗꯣ ꯍꯥꯏꯔꯒꯅꯦ ꯐꯥꯁꯅꯦ ꯑꯗꯒꯤ ꯑꯩꯅ ꯍꯤꯟꯖꯥꯡ ꯀꯩꯀꯥ ꯄꯨꯔꯛꯄ ꯀꯩꯀꯥꯗꯣ ꯆꯥꯔꯣꯗꯅ ꯆꯥꯃꯤꯟꯅꯔꯁꯦ ꯑꯗꯣ ꯃꯥ ꯐꯥꯁꯅꯦ ꯆꯥꯕ ꯌꯥꯗꯦ ꯑꯗꯒꯤ ꯑꯩ ꯍꯥꯏꯔꯦꯗꯅ ꯃꯁꯤꯡꯁꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯕ ꯅꯣꯏꯅ ꯐꯥꯁꯅꯦ ꯍꯥꯏꯔꯒꯅꯦ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯐꯥꯁ ꯍꯥꯏꯕꯁꯤꯗꯤ ꯄꯨꯛꯁꯤꯗ ꯏꯁꯤꯡꯐꯧ ꯊꯛꯑꯣꯏꯗꯕꯅꯤ ꯀꯩꯝꯇ ꯆꯥꯔꯣꯏꯗꯕꯅꯤ ꯅꯣꯏꯅ ꯐꯥꯁꯅꯦ ꯑꯗꯨ ꯀꯔꯝꯕ ꯐꯥꯁꯅꯣ ꯑꯩꯅ ꯉꯥꯡꯊꯠꯂꯦ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯁꯥꯎꯅꯤꯡꯗꯅ ꯃꯣꯏ ꯄꯨꯛꯆꯥ ꯆꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯆꯥꯕ ꯌꯥꯕ ꯂꯩ ꯌꯥꯗꯕ ꯂꯩ ꯑꯗꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯐꯥꯁ ꯍꯥꯏꯗꯣꯔꯤꯒꯦ ꯐꯥꯁꯇꯤꯡ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯆꯥꯒꯅꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤꯗꯨꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯗꯦꯜꯂꯤ ꯀꯥꯏꯗ ꯊꯕꯛ ꯇꯧꯔꯤꯅꯣ ꯍꯥꯏ ꯗꯦꯜꯂꯤ ꯁꯥꯎꯠ ꯗꯦꯜꯂꯤꯗ ꯂꯩꯌꯦ ꯑꯩ ꯀꯩꯅꯣ ꯈꯨꯟꯗꯣꯡꯕꯝ ꯑꯩ ꯃꯃꯤꯡ ꯌꯥꯝ ꯁꯥꯡꯉꯦ ꯑꯈꯥꯝ ꯁꯔꯃꯤꯂꯥ ꯆꯥꯛꯍꯥꯎꯒꯤ ꯕꯨꯖꯤꯌꯥꯗꯣ ꯅꯨꯄꯤ ꯀꯩꯊꯦꯜꯗꯁꯨ ꯌꯥꯎꯕꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯗꯁꯨ ꯌꯥꯎꯕꯅꯤ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯉꯔꯥꯡ ꯅꯍꯥꯟ ꯂꯣꯏ ꯉꯔꯥꯡ ꯕꯖꯥꯔ ꯆꯠꯂꯨꯕꯗ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯄꯗꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯑꯩꯅ ꯎꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣꯗꯤ ꯌꯥꯍꯧꯋꯦꯕꯀꯣ ꯆꯥꯛꯍꯥꯎꯒꯤ ꯀꯦꯛꯅꯦ ꯍꯥꯏꯔꯒꯁꯨ ꯌꯥꯍꯧꯋꯦꯕꯀꯣ ꯑꯗꯨꯒ ꯕꯅꯥꯅꯥꯒꯤ ꯀꯦꯛ ꯀꯩꯀꯥꯕꯨꯗꯤ ꯑꯩ ꯂꯩꯔꯛꯑꯦꯕꯀꯣ ꯑꯩꯅ ꯆꯥꯅꯤꯡꯉꯦꯅꯀꯣ ꯑꯗꯣ ꯕꯨꯖꯤꯌꯥꯗꯤ ꯎꯔꯛꯇꯦ ꯑꯗꯣ ꯃꯐꯝꯗꯤ ꯍꯪꯉꯦ ꯋꯦꯔ ꯏꯁ ꯌꯣꯔ ꯗꯣꯒ ꯑꯦꯟ ꯍꯥꯎ ꯂꯣꯡ ꯐ꯭ꯔꯣꯝ ꯁꯟꯐ꯭ꯂꯥꯋꯔ farm in your place. My dog is nearby with me. He is sleeping, and I think sunflower is far from my house. I think around 1.5 hour, but I don't know about 2 kilometers. Kano ꯆꯅꯝ ꯕꯨꯖꯤꯌꯥꯗꯨꯁꯨ ꯌꯥꯝ ꯄꯥꯝꯅꯕꯅꯤ ꯑꯧ ꯆꯅꯝ ꯕꯨꯖꯤꯌꯥ ꯍꯥꯏꯁꯦ ꯀꯪꯂꯥꯒꯤꯗꯨꯅꯤꯀꯣ ꯑꯗꯣ ꯀꯪꯂꯥꯒꯤꯗꯨꯁꯨ ꯂꯩꯁꯜꯂꯕꯅꯦ ꯑꯩꯁꯦ ꯐꯩꯅꯥꯝ ꯌꯥꯝꯃꯕꯅꯤꯀꯣ ꯁꯤ ꯃꯌꯥꯝ ꯂꯩꯁꯜꯂꯕꯅꯤ ꯑꯥꯗ ꯄꯨꯅꯕꯅꯤ ꯕꯨꯖꯤꯌꯥ ꯀꯩꯅꯣꯗꯨꯁꯨ ꯌꯥꯎꯋꯦ ꯑꯥꯗ ꯄꯨꯅꯕ ꯂꯩꯁꯟꯕ ꯍꯧꯔꯕꯅꯦ ꯑꯗꯨꯒ ꯃꯈꯥꯒꯤ ꯈꯔꯈꯩꯁꯤꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔꯅ ꯂꯥꯛꯄꯤꯔꯝꯕꯅꯤ ꯀꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯔꯤꯅꯣ ꯍꯥꯏ CH ꯁꯥꯎꯠ ꯗꯦꯜꯂꯤ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯔꯒ ꯇꯧꯕ ꯕꯔꯠꯇꯗꯨꯗꯤ ꯒ꯭ꯂꯨꯀꯣꯁ ꯀꯥꯞꯄꯒ ꯆꯞ ꯑꯗꯨꯅꯦ ꯑꯩꯅ ꯉꯥꯡꯉꯤꯅꯦ ꯍꯥꯏꯕ ꯆꯥꯏ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯑꯁ ꯈꯪꯗꯦ ꯆꯥꯁꯨ ꯒꯨꯔ ꯊꯛꯆꯟꯅꯤ ꯑꯗꯒꯤ ꯍꯥꯏꯔꯒꯅ ꯁꯤꯗꯤ ꯆꯥꯕ ꯌꯥꯏꯌꯦ ꯑꯃꯨꯛ ꯍꯥꯏꯕ ꯑꯗꯩ ꯍꯩ ꯔꯥ ꯈꯔ ꯆꯥꯅꯤꯗꯅ ꯋꯥꯇꯔꯃꯦꯂꯣꯟꯒꯁꯦꯀꯣ ꯈꯣꯛꯑ ꯇꯔꯕꯨꯖꯒꯁꯦ ꯈꯣꯛꯑꯒ ꯐꯣꯛꯇꯨꯅꯅꯦ ꯊꯤꯟꯗꯅ ꯒꯧ ꯁꯥꯏ ꯑꯗꯨꯒ ꯐꯥꯁꯅꯦ ꯂꯥꯏ ꯅꯤꯡꯉꯤꯅꯦ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯨ ꯃꯨꯁꯂꯤꯝ ꯊꯕꯛ ꯇꯧꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯌꯦꯡꯉꯣ ꯑꯩꯈꯣꯏꯗꯤ ꯇꯣꯛꯈ꯭ꯔꯣ ꯅꯣꯏꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯁꯦ ꯃꯣꯏꯒꯤ ꯐꯥꯁꯅꯦ ꯍꯥꯏꯔꯒ ꯌꯦꯡꯉꯣ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯨꯛ ꯊꯛꯇ꯭ꯔꯤꯁꯦ ꯎꯗ꯭ꯔꯥ ꯑꯁꯤꯅꯦ ꯐꯥꯁ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯣꯏꯗ ꯍꯥꯏꯌꯦꯕ ꯌꯦꯡꯉꯣꯅ ꯑꯁꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯃꯣꯏꯗꯤ ꯄꯨꯡ ꯆꯥꯗ ꯑꯗꯨꯒ ꯐꯥꯁꯅꯦ ꯑꯗꯨꯒ ꯂꯥꯏ ꯅꯤꯡꯉꯤꯅꯤ ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯁꯥꯡꯅꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤꯒ ꯇꯧꯋꯦꯀꯣ ꯐꯣꯟ ꯅꯝꯕꯔ ꯉꯝꯃꯔꯣꯏ ꯑꯩ ꯍꯤꯟꯗꯤꯒ ꯄꯥꯕ ꯑꯩ ꯃꯌꯥꯡꯁꯦ ꯄꯛꯇꯕꯅꯦ ꯄꯛꯇꯦ ꯍꯥꯏꯕ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯑꯣꯚꯔ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯒꯤꯗꯤꯅꯦ ꯈꯪꯗꯦ ꯈꯔ ꯄꯤꯖ ꯄꯤꯊꯛꯄ ꯍꯧꯔꯁꯨꯅꯦ ꯀꯩꯄꯣꯔꯛꯀꯦ ꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯕꯦꯛ ꯄꯥꯎꯁꯇꯣ ꯄꯨꯊꯣꯛ ꯊꯥꯡꯗꯣ ꯑꯣꯠꯄ ꯑꯩꯅ ꯁꯦ ꯊꯥꯡꯁꯦ ꯄꯨꯔꯛꯑꯦ ꯊꯥꯡꯁꯦ ꯆꯥꯔꯣ ꯊꯥꯡꯁꯦ ꯆꯥꯔꯣ ꯇꯧꯕ ꯑꯩꯅ ꯀꯩꯅꯣ ꯄꯦꯛꯀꯦꯠꯀ ꯌꯥꯝꯅ ꯐꯖꯕꯅꯦ ꯆꯥꯛꯍꯥꯎꯒꯤ ꯕꯨꯖꯤꯌꯥꯗꯣ ꯍꯥꯏꯌꯦ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯑꯗꯨ ꯂꯩꯔꯒꯦ ꯑꯩ ꯃꯣꯏ ꯄꯤꯖꯕ ꯂꯥꯏꯔꯤ ꯑꯩ ꯑꯃꯝꯇ ꯆꯥꯈꯤꯒꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯀꯩꯕ ꯑꯗꯨꯃꯥꯏꯅ ꯄꯣꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅ ꯑꯝꯇ ꯆꯥꯈꯤꯒꯦ ꯃꯣꯏ ꯄꯤꯖꯕꯒ ꯂꯥꯏꯔꯤ ꯃꯌꯥꯡꯁꯤꯡꯗꯣ ꯑꯩ ꯂꯩꯕꯨꯗꯤ ꯂꯩꯔꯛꯑꯒ ꯑꯩ ꯍꯥꯟꯅ ꯑꯝꯇ ꯆꯥꯔ ꯌꯦꯡꯒꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯕꯨꯖꯤꯌꯥꯅꯤꯀꯣ ꯒ꯭ꯔꯧ ꯀ꯭ꯔꯟꯆꯤꯒ ꯑꯣꯏꯗꯧ ꯃꯥꯜꯂꯦꯕ ꯑꯗꯣ ꯈꯪꯗꯦ ꯆꯥꯛꯍꯥꯎ ꯍꯥꯏꯔꯒ ꯆꯥꯛꯍꯥꯎ ꯈꯦꯔ ꯆꯥꯒꯗꯕꯁꯨ ꯋꯥꯠꯂꯤꯕꯅꯦ ꯑꯩꯁꯦ ꯀꯔꯝ ꯀꯥꯟꯗ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯎ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯆꯥꯔꯗꯨ ꯄꯤꯖꯧ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯥꯒꯦ ꯍꯥꯏꯔꯛꯇꯅꯕ ꯑꯃꯗꯤ ꯌꯥꯎꯋꯦ ꯎ ꯃꯣꯔꯣꯛꯅꯦ ꯏꯁꯇꯥꯞ ꯑꯃ ꯌꯥꯎꯋꯦ ꯆꯥꯒꯦ ꯍꯥꯏꯔꯛꯇꯕꯗꯤ ꯍꯥꯏꯔꯨꯅꯨ ꯅꯨꯡꯕꯧ ꯁꯥꯏꯒꯦ ꯍꯥꯏ ꯑꯝꯇꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯗꯒꯤ ꯀꯩꯅꯣ ꯎ ꯃꯣꯔꯣꯛꯁꯦ ꯅꯣꯡꯃ ꯑꯩꯅ ꯃꯣꯔꯣꯛ ꯃꯦꯞꯄ ꯄꯨꯕꯁꯤꯗꯅꯦ ꯃꯣꯔꯣꯛꯁꯦ ꯇꯪꯉ ꯆꯥꯈꯤꯕꯗꯒꯤꯗꯤꯅꯦ ꯍꯥꯎꯋꯤꯅ ꯎ ꯃꯣꯔꯣꯛꯁꯦ ꯑꯗꯨꯝ ꯆꯥ ꯂꯩꯔꯕ ꯃꯥꯁꯦ ꯑꯩꯅ ꯍꯦꯛ ꯄꯨꯔꯛꯑꯗꯤ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯗ ꯑꯩꯒꯤ ꯑꯀꯪꯕ ꯄꯨꯕꯁꯦ ꯃꯌꯥꯡꯅꯦ ꯍꯥꯏꯕꯋꯥꯅꯤ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯕꯅꯦꯕ ꯃꯣꯏꯁꯤꯗ ꯍꯩꯅꯍꯟꯕ ꯌꯥꯕ ꯅꯠꯇꯦꯍꯦ ꯑꯗꯩ ꯀꯩꯕ ꯑꯌꯥꯝꯕ ꯃꯕꯨꯛꯁꯨ ꯐꯠꯇꯕꯅꯤ ꯍꯣꯏ ꯑꯐꯕꯁꯨ ꯂꯩ ꯑꯗꯣ ꯈꯔ ꯈꯛꯇꯅꯤ ꯁꯤꯃꯗꯤ ꯌꯥꯝ ꯆꯨꯝꯃꯦꯀꯣ ꯑꯐꯕꯁꯦ ꯀꯌꯥꯗꯤ ꯊꯦꯡꯅꯗꯦ ꯑꯗꯣ ꯌꯦꯡꯕꯗꯗꯤ ꯂꯣꯏꯅ ꯐꯕ ꯃꯥꯟꯕ ꯃꯣꯏ ꯃꯌꯥꯝꯁꯦꯀꯣ ꯍꯦꯛꯇꯅꯦ ꯀꯔꯤꯅꯣ ꯑꯝꯇꯣꯏꯕ
ꯀꯣꯛ ꯑꯁꯤꯅ ꯁꯨꯃꯥꯏꯅ ꯁꯝꯒ ꯄꯥꯏꯕꯤꯔꯛꯇꯅ ꯑꯝꯇꯣꯏꯕ ꯑꯩꯉꯣꯟꯁꯤꯗꯅꯦ ꯑꯝꯇꯣꯏꯕ ꯅꯨꯡꯁꯤꯁꯟꯅꯔꯤꯕ ꯅꯨꯡꯁꯤꯗꯅ ꯄꯥꯏꯔꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯃꯤꯒꯤ ꯃꯀꯣꯛ ꯑꯗꯩ ꯈꯔ ꯑꯃꯅ ꯁꯝꯁꯦ ꯄꯥꯏꯔ ꯕꯤꯟꯗꯤ ꯂꯣꯟꯒꯦ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯗꯩ ꯈꯔ ꯑꯃꯅꯅꯦ ꯗꯤꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯄꯨꯜꯂꯧ ꯐꯖꯅꯤ ꯍꯥꯏꯅꯤ ꯈꯔ ꯑꯃꯅ ꯁꯤ ꯄꯨꯜꯂꯣ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯐꯖꯕꯒꯤ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯃꯣꯏꯅ ꯇꯧꯁꯟꯅꯕ ꯀꯦꯖꯕꯗꯨꯅꯦ ꯍꯥꯏꯕ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯀꯥꯗꯔ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯂꯣꯛꯇꯥꯛ ꯀꯣꯏꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯂꯣꯛꯇꯥꯛꯁꯦ ꯆꯠꯇꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯈꯪꯗꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯁꯨꯇꯤꯁꯤꯗꯤ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯇꯝ ꯂꯩꯇꯔꯦ ꯑꯗꯣ ꯈꯪꯗꯦ ꯌꯦꯡꯉꯒꯦ ꯀꯩꯒꯨꯝꯕ ꯂꯥꯛꯑꯒꯗꯤ ꯍꯤ ꯌꯥꯝ ꯇꯣꯡꯅꯤꯡꯉꯤ ꯍꯤ ꯍꯥꯏꯔꯒꯗꯤꯀꯣ ꯃꯣꯇꯣꯔ ꯕꯣꯠ ꯅꯠꯇꯕ ꯑꯃ ꯃꯦꯆꯤꯟꯅ ꯊꯧꯗꯕꯤ ꯑꯃ ꯃꯈꯨꯠꯅ ꯍꯣꯜꯂꯒ ꯊꯧꯕ ꯍꯤꯗꯣ ꯑꯗꯨ ꯇꯣꯡꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯅ ꯇꯣꯡꯒꯦ ꯍꯟꯗꯛꯇꯤ ꯀꯩꯒꯨꯝꯕ ꯂꯥꯛꯑꯗꯣ ꯀꯌꯥꯗꯤ ꯈꯪꯗꯦ ꯊꯥꯞꯄꯅꯤꯅꯀꯣ ꯁꯍꯔ ꯈꯦꯔꯗꯤ ꯗꯦꯜꯂꯤ ꯒꯦꯠꯀꯤ ꯑꯔꯥꯕ ꯍꯣꯏꯒꯤꯗꯣ ꯍꯥꯎꯋꯤ ꯌꯥꯝꯅ ꯑꯣ ꯑꯩꯗꯣ ꯆꯥꯕ ꯆꯠꯂꯨꯔꯦ ꯑꯗꯨꯗꯨꯒꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯗꯨꯗꯨꯒꯤ ꯋꯥꯔꯤꯁꯤꯅ ꯊꯣꯏꯕꯤꯁꯅ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯅꯪꯗꯤ ꯂꯣꯠꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯇꯔꯦ ꯏꯀꯥꯏꯔꯕ꯭ꯔꯣ ꯅꯪꯕꯨ ꯊꯣꯛꯂꯛꯄ ꯀꯨꯏꯔꯦ ꯎꯗꯕ ꯑꯩ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯀꯧꯕ꯭ꯔꯣ ꯅꯪꯅ ꯋꯥꯏꯔꯂꯤꯗ ꯅꯣꯛꯑꯒ ꯂꯩꯔꯛꯑꯣ ꯀꯩꯅꯣ ꯅꯣꯛꯅꯤꯡꯕ ꯃꯇꯥꯡꯗ ꯅꯣꯛꯇ꯭ꯔꯦ ꯑꯩ ꯀꯃꯥꯏꯅ ꯅꯣꯛꯑ ꯑꯗꯨꯝ ꯂꯤꯗꯣꯏꯅꯣ ꯊꯥ ꯑꯃꯒꯤ ꯁꯨꯇꯤꯅꯦ ꯚꯥꯅꯨꯄ꯭ꯔꯤꯌꯥ ꯑꯗꯨꯒꯅꯦ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯗꯤ ꯑꯔꯥꯕꯒꯤꯅꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐ ꯑꯃꯒ ꯆꯠꯄꯅꯦꯕ ꯑꯗꯨꯁꯨ ꯏꯚꯤꯅꯤꯡ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯆꯠꯄꯅꯦꯕ ꯄꯨꯡ 9:30ꯗꯒꯤ ꯆꯠꯄꯅꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯆꯠꯂꯦ ꯑꯗꯨꯗꯨꯒꯤ ꯃꯐꯝꯗ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯕꯁꯦ ꯑꯂꯨ ꯆꯣꯞꯁꯦ ꯌꯥꯝ ꯄꯥꯝꯕ ꯑꯂꯨ ꯆꯣꯞꯁꯦ ꯆꯥꯒꯦꯅ ꯈꯟꯕ ꯑꯗꯨꯒ ꯆꯥꯛꯍꯥꯎꯒꯤ ꯈꯦꯔꯗꯣ ꯑꯗꯨ ꯆꯥꯅꯤꯡꯉꯦꯅ ꯑꯗꯨꯒ ꯂꯝꯕꯤꯗ ꯗꯣꯂꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯪꯅ ꯆꯠꯂꯤꯗꯨꯗꯤ ꯀꯩꯕ ꯑꯔꯥꯕ ꯌꯦꯡꯕ ꯆꯠꯂꯤ ꯑꯣꯏꯔꯒꯅꯤꯅꯦ ꯏꯔꯥꯡ ꯇꯧꯗꯅꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯔꯛꯏꯅꯦ ꯐꯣꯟ ꯇꯧꯔꯒ ꯑꯗ ꯑꯩꯅ ꯍꯥꯏꯕ ꯍꯣꯏ ꯃꯥ ꯌꯦꯡꯕ ꯑꯣꯏꯅ ꯈꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯆꯥꯄꯣꯠꯁꯨ ꯆꯥꯔꯛꯈꯤ ꯃꯥꯁꯨ ꯌꯦꯡꯉꯛꯑꯒꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯑꯗꯨ ꯃꯥꯁꯨ ꯅꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯁꯦ ꯆꯠꯂ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯒꯦꯠꯀꯤ ꯍꯦꯛ ꯃꯣꯏ ꯒꯦꯠꯀꯤ ꯃꯈꯣꯡꯗꯣ ꯑꯗꯨꯗ ꯑꯩꯁꯦ ꯐꯣꯇꯣ ꯑꯃꯅꯤ ꯀꯥꯞꯇꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯉꯥꯛꯇꯪ ꯁꯨꯝ ꯂꯥꯛꯑꯕꯅꯤꯅꯀꯣ ꯁꯦꯜꯐꯤ ꯑꯃꯅꯤ ꯅꯝꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯁꯦ ꯄꯨꯡꯁꯦ खितꯪ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯕꯀꯣ ꯑꯗꯒꯤ ꯑꯩꯁꯦ ꯃꯐꯝꯁꯦ ꯆꯪꯐꯝꯁꯦ ꯈꯪꯗ꯭ꯔꯦꯕ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯗꯨꯁꯨ ꯈꯪꯗ꯭ꯔꯦꯕ ꯃꯥꯅ ꯍꯥꯏꯌꯦꯕ ꯅꯣꯏ ꯃꯅꯤꯄꯨꯔꯒꯤꯕꯨ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯣꯍꯦ ꯀꯩꯅꯣ ꯑꯩꯅ ꯂꯥꯡꯒꯅꯨ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯂꯩꯁꯤ ꯎꯗ꯭ꯔꯥꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗ ꯑꯩꯅ ꯈꯨꯗꯛꯇ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯥꯡꯗꯣꯛꯑꯒ ꯑꯩꯅ ꯏꯟꯗꯤꯌꯥ ꯒꯦꯠ ꯃꯅꯤꯄꯨꯔꯤ ꯑꯗꯨꯗꯨꯗ ꯍꯥꯏꯔꯒ ꯏꯔꯀꯥꯟꯗ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒ ꯂꯝꯕꯤꯁꯦ ꯌꯦꯡꯉꯀꯥꯟꯗꯅꯦ ꯗꯥꯎ ꯌꯥꯝ ꯌꯥꯕ ꯑꯃꯅ ꯑꯩꯅ ꯍꯦꯛ ꯂꯦꯞꯄꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯆꯠꯀꯗꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯇ ꯌꯦꯡꯉꯒꯀꯣ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯃꯃꯤꯡꯗꯣ ꯑꯩ ꯁꯞꯁꯀ꯭ꯔꯥꯏꯕꯕꯨꯗꯤ ꯇꯧꯈ꯭ꯔꯦ ꯌꯥꯝ ꯍꯔꯥꯎꯃꯟꯗꯅꯀꯣ ꯑꯩ ꯆꯦꯅꯦꯜ ꯃꯃꯤꯡꯗꯨꯗꯤ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯥꯁꯦ ꯗꯦꯜꯂꯤꯗ ꯂꯩꯇꯕ ꯃꯤꯗꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯨꯒꯤ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯥꯅ ꯍꯥꯞꯄꯤꯔꯝꯕꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯥꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯝꯗꯅ ꯑꯗꯨꯒ ꯑꯩꯁꯦ ꯈꯨꯕꯥꯅꯤ ꯆꯦꯜꯂ ꯂꯥꯛꯅ ꯐꯅ ꯁꯥꯟꯅ ꯑꯗꯨꯝ ꯆꯦꯜꯂꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯨꯠꯊꯔꯒ ꯑꯃꯨꯛ ꯆꯪꯉꯦꯕꯀꯣ ꯑꯗꯨ ꯆꯪꯉꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯣꯏꯁꯜ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯨꯒ ꯄꯨꯡ ꯃꯣꯏꯗꯣ ꯄꯨꯡ 9ꯐꯥꯎ ꯈꯛꯇꯪ ꯍꯥꯡꯕ꯭ꯔꯥ ꯈꯪꯗꯦ 10ꯔ 11 ꯑꯃꯗꯤ ꯑꯣꯏꯕꯅꯦ ꯀꯥꯎꯔꯦ 9ꯗꯤ ꯃꯥꯟꯗꯦ 10ꯔ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯃꯅꯤꯄꯨꯔꯒꯤ ꯊꯥꯕꯗꯨꯕꯨꯗꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯆꯪꯉꯒ ꯂꯦꯞꯄꯛꯑꯦ ꯑꯗꯨꯒ ꯆꯥꯕꯗꯤ ꯐꯪꯉꯛꯇ꯭ꯔꯦ ꯑꯗꯨ ꯃꯉꯥꯏꯔꯦ ꯍꯜꯂꯦ ꯑꯗꯨꯒ ꯆꯥꯔꯛꯇ꯭ꯔꯦ ꯑꯗꯣ ꯍꯟꯗꯛ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯆꯥꯔꯨꯒꯦ ꯑꯗꯨꯒ ꯑꯩ ꯏꯟꯗꯤꯌꯥ ꯒꯦꯠꯀꯤ ꯕ꯭ꯂꯣꯛꯁꯦ ꯑꯝꯇꯗꯤ ꯁꯦꯝꯗ꯭ꯔꯤꯕꯅꯦꯕꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯦ ꯂꯣꯇꯁ ꯇꯦꯝꯄꯜꯅꯦ ꯀꯨꯇꯨꯞ ꯃꯤꯅꯔꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯏꯟꯗꯤꯌꯥ ꯒꯦꯠꯅꯦ ꯑꯗꯣ ꯁꯔꯣꯖꯤꯅꯤ ꯃꯥꯔꯀꯦꯠꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ ꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯁꯦꯝꯒꯦ ꯈꯜꯂꯒꯅꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯕ ꯀꯣꯛ ꯉꯥꯎꯕ ꯍꯥꯏꯕꯗꯤꯀꯣ ꯌꯥꯝ ꯊꯤꯅ ꯆꯤꯟꯕꯅꯤꯅ ꯁꯦꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯣ ꯑꯗꯩꯗꯤ ꯃꯌꯥꯝꯁꯤꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯅꯝꯃ ꯇꯧ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯖꯒꯠ ꯄꯨꯝꯅꯃꯛ ꯌꯦꯡꯉꯒꯅꯦ ꯑꯗꯨ ꯃꯋꯥꯕꯨꯗꯤ ꯂꯧꯗꯦꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯏꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯏꯔꯤꯇꯦꯠ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯁꯔꯣꯖꯤꯅꯤ ꯍꯥꯏꯔꯒꯁꯨ ꯊꯥꯏꯅ ꯑꯩꯅ ꯑꯍꯥꯟꯕ ꯗꯦꯜꯂꯤꯗ ꯂꯥꯛꯄ ꯃꯇꯝꯗꯣꯀꯣ ꯑꯗꯗꯤ ꯌꯥꯝ ꯍꯣꯡꯉꯝꯃꯦꯕꯀꯣ ꯂꯨꯄꯥ 50 ꯂꯨꯄꯥ 10 ꯂꯨꯄꯥ 60 ꯆꯥꯝꯃ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯧꯖꯤꯛꯅ ꯍꯧꯖꯤꯛꯁꯨ ꯍꯣꯡꯕꯗꯤ ꯍꯣꯡꯉꯤꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅꯃꯛ ꯌꯥꯝ ꯍꯣꯡꯕꯗꯨꯗꯤ ꯍꯣꯡꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯀꯩꯅꯣꯅꯦ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯐꯤꯔꯣꯟꯒꯤ ꯑꯣꯏꯅꯗꯤ ꯁꯔꯣꯖꯤꯅꯤꯁꯦ ꯑꯗꯨꯝ ꯗꯦꯜꯂꯤꯗꯗꯤ ꯌꯥꯝ ꯐꯦꯃꯁ ꯑꯣꯏꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯅꯦꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯆꯠꯅꯔꯦꯕ ꯃꯣꯏꯅ ꯑꯗꯨꯝ ꯆꯠꯅꯕ ꯃꯥꯔꯀꯦꯠꯅꯦꯕꯀꯣ ꯑꯗꯨꯅꯤꯗ ꯗꯕ꯭ꯂꯤꯎ ꯃꯌꯥꯡ ꯀꯩ ꯍꯥꯏꯅꯣ 10 ꯑꯗꯨꯋꯥꯏꯗ ꯂꯣꯟꯕꯅꯦ ꯗꯦꯜꯂꯤ ꯃꯣꯏ ꯔꯨꯜꯅꯔ ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯗꯣ ꯄꯨꯡ 10 ꯑꯣꯏꯔꯝꯃꯅꯤ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯄꯨꯡ 10 ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯗꯣ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯗ ꯊꯣꯛꯑꯕꯅꯤꯅ ꯌꯧꯕꯗ 9:30 ꯇꯥꯔꯝꯗꯥꯏ ꯌꯧꯔꯅꯤ ꯑꯗꯣ ꯉꯥꯛꯇꯪ ꯑꯩꯅ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯅꯀꯣ ꯐꯣꯇꯣ ꯅꯝꯕꯔ ꯄꯨꯡ 10 ꯇꯥꯔꯝꯕꯅꯦꯕ ꯑꯗꯨꯗꯨꯒꯤ ꯌꯦꯡꯍꯧꯗ꯭ꯔꯦ ꯆꯥꯍꯧꯗ꯭ꯔꯦꯕ ꯑꯗꯣ
ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯔꯅꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯌꯨꯝꯗ ꯆꯥꯕ ꯃꯍꯥꯎꯗꯣ ꯍꯥꯎꯋꯦꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯊꯥꯞꯅ ꯃꯤꯔꯝꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯦ ꯍꯥꯎꯔꯁꯨ ꯍꯥꯎꯇ꯭ꯔꯁꯨꯀꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯚꯦꯂꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯡꯉꯁꯨ ꯇꯥꯡꯅꯀꯣ ꯑꯥꯗꯗꯤ ꯕꯣꯔꯥ ꯄ꯭ꯂꯦꯠꯇꯒꯗꯤ ꯀꯩꯅꯣ ꯂꯨꯄꯥ 220 ꯄꯤꯕ 180 ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯄꯤꯔꯒ ꯆꯥꯔꯤꯅꯦꯕꯀꯣ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯍꯣꯡꯉꯤꯗꯅ ꯑꯗꯨ ꯇꯥꯔꯒꯁꯨ ꯄꯩꯁా ꯇꯥꯡꯕꯒꯤ ꯚꯦꯂꯨ ꯅꯠꯇꯕ ꯊꯥꯞꯅ ꯑꯩꯈꯣꯏꯅ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯪꯕꯒꯤ ꯃꯍꯥꯎ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯐꯥꯎꯕꯁꯤ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯣ ꯃꯌꯥꯝꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯦꯛꯁꯤꯟꯒꯦ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯂꯒ ꯏꯟꯗꯤꯌꯥ ꯒꯦꯠꯀꯨꯝꯕ ꯆꯠꯂꯒ ꯇꯧꯕꯗꯣ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯀꯩꯅꯣ ꯃꯇꯥꯡꯗꯣ ꯑꯩ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ ꯅꯠꯇꯦ ꯁꯦꯠꯂꯒ ꯈꯣꯡꯅ ꯆꯠꯀꯗꯕꯁꯨ ꯅꯠꯇꯦ ꯒꯥꯔꯤꯗ ꯆꯠꯀꯗꯕꯅꯦ ꯑꯣꯇꯣꯗ ꯀꯦꯞꯇꯔ ꯑꯗꯨꯝ ꯆꯠꯀꯗꯕꯅꯦ ꯑꯩꯗꯣ ꯀꯦꯅꯕꯗꯣ ꯐꯖꯅ ꯀꯦꯔꯒ ꯅꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯏꯁꯥꯅ ꯀꯦꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯑꯗꯨꯗꯨꯒꯤꯅꯤꯗ ꯑꯗꯨꯃꯥꯏꯅ ꯃꯇꯥꯡ ꯆꯥꯕ ꯐꯖꯅ ꯀꯦꯕ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯅꯨꯃꯤꯠꯇ ꯀꯩꯕ ꯑꯩ ꯑꯗꯨ ꯁꯦꯠꯂꯒ ꯑꯩ ꯅꯝꯖꯔꯛꯀꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯟ ꯄꯥꯔꯒ ꯅꯝꯕꯗ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯃꯥꯏꯅ ꯅꯝꯃꯛꯀꯦ ꯇꯧꯕꯅꯦ ꯀꯩꯕ ꯐꯣꯇꯣꯗꯣꯀꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯠꯇꯣ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯥꯛꯇꯦ ꯆꯣꯡꯉ ꯆꯠꯂꯦ ꯍꯥꯏ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯩꯑꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕꯒꯤ ꯆꯣꯡꯕꯁꯦ ꯃꯔꯛꯇꯣ ꯑꯩꯗꯣ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ ꯄꯨꯂꯞ ꯑꯗꯨꯝ ꯆꯠ ꯂꯩꯕꯗꯣ ꯃꯔꯛꯇ ꯈꯤꯇꯪ ꯑꯦꯗꯚꯔꯇꯥꯏꯁ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕꯗ ꯑꯇꯣꯞꯄ ꯆꯦꯟꯖ ꯇꯧꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅ ꯍꯥꯞꯄꯅꯦ ꯑꯗꯣ ꯈꯪꯗꯦ ꯑꯗꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯅ ꯑꯗꯨꯗꯨꯒꯤ ꯕ꯭ꯂꯣꯛꯇꯣ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯁꯖꯦꯁꯟ ꯄꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯉꯁꯤꯒꯤ ꯏꯗꯤꯇꯤꯡꯗꯨꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯞꯈ꯭ꯔꯕꯅꯤ ꯂꯣꯏꯅꯃꯛ ꯁꯝꯅꯕꯁꯤꯁꯨ ꯋꯥꯏ ꯍꯥꯏꯕ ꯑꯩꯅ ꯃꯃꯤꯡꯁꯨ ꯊꯣꯜꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯃꯇꯦꯛ ꯅꯝꯕꯅꯤꯅ ꯑꯗꯒꯤ ꯑꯩꯅ ꯀꯌꯥꯒ ꯍꯩꯇꯕꯒꯀꯣ ꯁꯔꯣꯖꯤꯅꯤ ꯕ꯭ꯂꯣꯛ ꯅꯝꯗꯧ ꯁꯔꯨꯛ ꯌꯨꯝꯗ ꯑꯣꯛ ꯊꯣꯡꯉꯒ ꯆꯥꯔ ꯂꯩ ꯐꯩꯌꯦ ꯑꯗꯨꯅꯦ ꯑꯩꯗꯤ ꯑꯣꯛꯀ ꯆꯥꯖꯔꯔꯣꯏ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯖꯔꯒꯦ ꯌꯨꯝꯗ ꯑꯁꯦꯡꯕ ꯌꯥꯝ ꯇꯜꯂꯤ ꯆꯠꯄꯁꯤꯅꯅꯦ ꯀꯔꯤꯅꯣ ꯃꯌꯥꯝꯁꯤꯅꯅꯦ ꯃꯤꯉꯣꯟꯗ ꯊꯦꯡꯒꯥꯏꯕꯒ ꯈꯣꯠꯀꯥꯏꯕꯒꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤꯀꯣ ꯇꯁꯦꯡꯅ ꯍꯥꯏꯗꯣꯛꯑꯕꯅꯤ ꯀꯔꯤ ꯊꯦꯡꯗꯣꯏꯒꯤ ꯈꯣꯠꯇꯒꯤ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯃꯌꯥꯡ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯆꯠꯄꯗꯅꯦ ꯃꯦꯟ ꯃꯥꯟ ꯑꯃ ꯇꯥꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯅꯝꯕꯒ ꯍꯥꯏꯔꯨꯔꯅꯨ ꯑꯗꯨꯒ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤꯁꯨ ꯌꯥꯝ ꯅꯝꯅꯤꯡꯉꯦꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯝꯅꯤꯡꯕꯁꯦ ꯗꯦꯜꯂꯤꯒꯤ ꯕ꯭ꯂꯣꯛꯇꯣ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯃꯥꯔꯀꯦꯠ ꯑꯩꯅ ꯍꯥꯏꯕꯗꯣꯀꯣ ꯁꯗꯔꯒꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯝꯅꯤꯡꯉꯦ ꯑꯗꯣ ꯑꯩꯁꯦ ꯆꯠꯇꯕꯒꯤꯅꯦ ꯆꯠꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯨꯒ ꯁꯔꯣꯖꯤꯅꯤ ꯃꯤ ꯈꯨꯠꯆꯤꯟꯗꯨꯗ ꯑꯗꯨꯅꯦ ꯁꯔꯣꯖꯤꯅꯤ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯌꯦꯡꯉꯨꯅꯦ ꯐꯣꯟ ꯂꯥꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤꯁꯨ ꯑꯃꯨꯛ ꯄꯥꯈꯠꯂꯦꯀꯣ ꯑꯗꯒꯤ ꯄ꯭ꯂꯁ ꯃꯤ ꯃꯌꯥꯝ ꯆꯤꯟꯕꯒꯤ ꯋꯥꯔꯦ ꯑꯗꯒꯤ ꯑꯗꯨꯗ ꯆꯠꯂꯕꯅꯤꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄꯗ ꯌꯥꯜꯂꯒ ꯑꯃꯨꯛ ꯅꯝꯕꯗꯣ ꯌꯥꯝ ꯋꯥꯏꯑꯦ ꯑꯗꯨꯅ ꯑꯗꯨ ꯅꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯃꯤꯒꯤ ꯄꯣꯠꯂꯩ ꯆꯠꯄꯗ ꯏꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯅꯝꯕ ꯑꯃꯀꯣ ꯑꯗꯨꯒ ꯑꯗꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯔꯣꯖꯤꯅꯤꯗꯕꯨ ꯆꯠꯂꯗꯤꯅꯦ ꯑꯦꯅꯤ ꯀꯩꯅꯣꯃꯗꯤ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦꯕ ꯑꯄꯥꯝꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯍꯣꯡꯁꯨ ꯍꯣꯡꯕ ꯌꯥꯝ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯕ ꯉꯥꯛꯇ ꯑꯌꯥꯝꯕꯅ ꯌꯣꯜꯂꯦꯕ ꯏꯁꯤꯡ ꯕꯣꯇꯜꯗ ꯍꯥꯏꯔꯒꯁꯨꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯍꯥꯏꯔꯒ ꯁꯤꯒꯤ ꯕꯣꯇꯜꯁꯦ ꯁꯤꯒꯤ ꯕꯣꯇꯜꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯦꯕꯀꯣ ꯑꯩ ꯃꯥꯏꯗ ꯌꯦꯡꯉꯨꯗꯣ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯦ ꯁꯤꯒꯤ ꯕꯣꯇꯜꯁꯦ ꯑꯩꯁꯦ ꯂꯩꯒꯦ ꯍꯥꯏꯅ ꯀꯩꯁꯨ ꯈꯟꯕ ꯅꯠꯇꯦꯕꯀꯣ ꯁꯤꯒꯤ ꯃꯅꯨꯡꯗ ꯕꯣꯇꯜ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯋꯦꯕꯀꯣ ꯕꯣꯇꯜ ꯑꯅꯤ ꯑꯃ ꯌꯥꯎꯋꯦ ꯁꯤꯅ ꯑꯆꯧꯕꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯤ ꯑꯃ ꯌꯥꯎꯗꯣꯏꯅꯤ ꯈꯔ ꯆꯥꯎꯕ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯗꯨꯗꯤ ꯔꯥꯁꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯂꯩꯒꯦꯅ ꯈꯟꯕ ꯅꯠꯇꯦ ꯁꯤ ꯂꯤꯇꯔꯁꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯂꯨꯄꯥ ꯂꯤꯇꯔ 2,000 ꯍꯥꯏꯌꯦ 2,000ꯁꯤ ꯁꯨꯕ꯭ꯔꯥ ꯁꯨꯗꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩ ꯈꯟꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯄꯥꯏꯔꯒ ꯃꯌꯥꯝꯁꯤ ꯌꯦꯡꯅꯔꯒ ꯁꯤꯒꯤ ꯃꯇ꯭ꯔꯣꯛ ꯑꯩ ꯃꯈꯨꯝꯁꯦ ꯈꯥꯡꯗꯣꯛꯑꯒ ꯑꯃꯃꯨꯛ ꯁꯠꯇꯣꯛꯏ ꯑꯃꯃꯨꯛ ꯁꯠꯇꯣꯛꯏ ꯇꯧꯕꯗ ꯏꯁꯥꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯐꯥꯎꯍꯜꯂꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯦ ꯂꯩꯔꯛꯄꯅꯦ ꯁꯤꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯄꯤꯌꯦ 250 ꯄꯤꯌꯦꯕꯀꯣ 250 ꯁꯤꯜ ꯕꯣꯇꯜꯁꯦ 3 ꯍꯥꯜꯂꯦ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯦꯅꯗꯤ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯏꯁꯤꯡ ꯌꯥꯝ ꯆꯜꯂꯦꯕ ꯃꯥꯒꯤ ꯀꯩꯅꯣꯒꯁꯦ ꯏꯁꯇ꯭ꯔꯣꯒ ꯂꯣꯏ ꯍꯥꯞꯄꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯣꯏꯒꯤ ꯇꯤꯜꯍꯧ ꯃꯅꯝ ꯈꯨꯅꯝꯊꯤꯗꯨꯗ ꯑꯗꯨꯒ ꯍꯛꯊꯤ ꯈꯟꯗꯣꯔꯦ ꯀꯩꯗꯧꯕꯩꯅꯣ ꯈꯪꯗꯦ ꯑꯗꯨꯅꯦ ꯃꯅꯝ ꯃꯍꯥ ꯑꯃꯁꯨꯅꯦ ꯑꯁ ꯈ꯭ꯋꯥꯏ ꯇꯟꯕ ꯑꯗꯣ ꯅꯍꯥꯟꯋꯥꯏ ꯑꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯕꯁ ꯆꯠꯇꯕ ꯀꯨꯏꯔꯦꯀꯣ ꯑꯗꯨꯝ ꯕꯁ ꯆꯠꯇꯕ ꯆꯍꯤ 2 ꯐꯥꯔꯝꯃꯅꯤ ꯅꯍꯥꯟꯋꯥꯏ ꯕꯁ ꯆꯠꯂꯤꯉꯩꯗꯗꯤ ꯑꯩ ꯀꯣꯛ ꯉꯥꯎꯋꯦꯕ ꯃꯣꯏ ꯃꯅꯝ ꯃꯌꯥꯝꯗꯣ
มันperfume ใจ perfume ใจเสร็จแล้วก็ทบมันนำน้ำมูเฮเลยมาสร้างมันนำทีบมาเลยดนะอันนู้นนำมาดูนี่นำทีเดบอันนู้นมวยนะ perfume เจตากันมันจะพี่พากับสลัลาอันนี้ดูนะตลอดผลดูนะทีเนี่ยแต่ในสิโคกเสียงเงาแล้วกันเนี่ยใครหายดูนะครั้งเดียวยามอันตุไมนะกกเงามันตุไมตัวเองบ้างอันนี้นะตุไมนะมันปาลังฮิวารีให้มาบอกอันนู้นเนี่ยอันนู้นอัตโตปะกะสูไก่น้อยเดียดูก็uh, nungay ba pham adum chatla kan da dum ai video dum handa ti ko kitang hana da gidi katang ni haire habadi dam thuk nam jin khra editing gum ba se dum taw ga dum hayak pa do ko adum mai taw e do ai hanak su dum mai na khra na makke adum mai na makke bu ko aduga video se aduga kaino du su kaino amana makke taw se kaya aduh siya nungay kada mama aduh metro ginam mo hay pa do mayam do ko aduh metro gi siya ita sa na metro mani pura ama dinam de do khoya angang ko ama ana bahang ba chapada ini metro da sa pagi kitang block ama matik ama di hab khra bane ko aduh ta sing na mayam na aduh khang ba mayam na so ayam bane ko aduh khang da ba sing na budi ai ngon da hai re ko habadi metro sa pada kamai na ticket kak pa khopa dim to ba do hai ba do ko aduh thai na ga ma na re husikan di ticket su counter de le pagi mathau su ta de QR code mo gi thambado taraga isana WhatsApp ta kaida dum paisa Google Pay de gi taraga ka aga dum ticket kak pa yare ba ko yam thina nungai re husikan de do adugi process to ai no metro da travel to bakan da kai hai ni ai dum namjarake adugi ko adum kai hai ni knowledge oi na ba ko ado mayam na apam ba do aduga metro gi line kya lai ge habadu di color adugi matik lai bane ko habadi blue yellow green red mai mai ama lai bane do color gi coding gi matung ina suma magi destination ko ati magi starting magi point loi ni khet nei aduna adubu ka dawre marak ta cross tok shan masing su yaw bane ba ko change tong na ba habadi yellow line de gi pink line de kamai na change tong ni adu mai na phong na ba su yaw bane adu gi di yam khara video to sang na explain tong draga di khangaroi adu matang sa ba da sem jara ke adu duga date 12 ta akhoi hospital gi nurses day pang thok ka doi ne ado ai se khara thuna la o na hospital de gi ha ye ado khang de suti se date 11 buk ti suti oi bane adu date 12 ta nurses day ne ai kamai to aduna handak ki se nurses day se phajana tawdaba ama adagi natraga trip oina chatpa ama tawdaba ma lai na khanbada edit kai app season age hai ai ge edit se insert to adu katang season ai app to ai atopa di khang di aduga kind master domain season o di hai adu ai gi adugi kai hai ni apps to ai haite ado download puli tawra yengra bane ado ai haite min ni kind master yam nungai bane youtubers se ayam season na bane hai ba di haitra bane na khang heng wai haira kan season na rage ado gi kaino atopa apps apha bale raga di hai biro o khang bale raga di ko editing gi ai ama khatang season ai ba traditional da photo kapado 5 cents garden do yamna phajani mafam do ima ai punsi da ne adugi garden do sasa roi na ai haya gala abani ko aham sa do dai khira ban sat hai da ba garden ne madugi thabak to ai traditional di la da na ai amu khana sa le du garden yam jugo sa de hai ba couple gi park ne ha ba di akhoi di khang da bani na sa lu bai wa ne ba atu manga ta lai bani na ne khang de mai di kaino si yaw de no si 5 cents to di saket lai ba do na tro kaino do jungle su yaw ba ching mati am su yaw de na du gi garden do ado akhoi di ching do khang da ba de na kar bas kari no me ma nam ta de na ai amu hana chat la roi du gi mafam de di cha su sa ning de do ngasi di live thengnare re se lo de am pakje thank you sana tombi nong chu ba du ge na sum phuri tha ba ma sum ni san ma ni da inge na khangra ado yang kan ing ba ngasai hojing tuk sa kara haidor aba ma le ado sum ni san man da insert su phajana season na ba ya ba ne sum tam ma ga haira ka da ba ne au insert pu di season ne ado lai di le ram ga da ba ma le ko me amma do yang kan features to khangin aduga aina yam haining ba haraga na kai no do samna ha da youtube ki thumbnail ha pa matam da khoi gi kai hai de no mi ji smai na ka aga ma thok po do smai na ka aga tho aga hapsan ba do adu gi po tai hai te ba ha ba di samna ai gi photo ma ha pa ai photo ma mang da hinjang ka tangi pu kham moi na smai na background yaw do bi thok po do adu mai to ba da hai te to ma kamai to ba do khang de kai no kep hai sai khang
ꯑꯩꯁꯦ ꯋꯥꯔꯤ ꯂꯤꯕꯟꯗꯅꯅꯦ ꯕꯣꯔꯣꯏ ꯆꯥꯕꯒ ꯂꯣꯏ ꯀꯥꯎꯔꯦ ꯕꯣꯔꯣꯏ ꯑꯝꯇ ꯆꯥꯒꯦꯀꯣ ꯕꯣꯔꯣꯏꯁꯦ ꯑꯍꯥꯎꯕꯤꯅꯤ ꯂꯪꯊꯣꯛꯄ ꯄꯥꯝꯃꯨꯏ ꯒꯨꯔꯒꯥꯎꯟꯗ ꯃꯐꯝ ꯅꯨꯡꯉꯥꯏ ꯑꯔꯥꯕꯗꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯆꯠꯀꯦ ꯍꯥꯏ ꯁꯤꯕ ꯀꯦꯞ ꯀꯠꯁꯨ ꯌꯥꯝ ꯁꯤꯖꯤꯟꯅꯕꯅꯤ ꯀꯦꯞ ꯀꯠ ꯑꯕ ꯑꯩ ꯍꯣꯔꯦꯟ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯌꯨꯝꯗ ꯂꯩꯔꯤꯕꯣ ꯑꯧ ꯂꯩꯔꯤꯌꯦ ꯁꯅꯥꯇꯣꯝꯕꯤ ꯌꯨꯝꯗ ꯌꯨꯝꯗ ꯂꯩꯌꯦ ꯄꯥꯝꯃꯨꯌꯦ ꯌꯨꯝꯁꯦ ꯃꯇꯝ ꯁꯨꯇꯤ ꯂꯣꯏꯈꯤꯗꯣꯔꯦ ꯍꯟꯗꯛꯇꯤ ꯍꯩ ꯔꯥ ꯐꯖꯅ ꯆꯥꯔꯦ ꯃꯅꯤꯄꯨꯔꯗ ꯕꯣꯔꯣꯏ ꯀꯔꯤ ꯀꯔꯥꯁꯦ ꯑꯩꯗꯤ ꯕꯣꯔꯣꯏ ꯑꯆꯧꯕꯗꯨꯗꯤ ꯆꯥꯅꯤꯡꯗꯦꯕ ꯁꯤꯅ ꯍꯥꯎꯋꯦꯕꯀꯣ ꯀꯧꯕ꯭ꯔꯨ ꯌꯨꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯅꯨꯃꯤꯠ ꯀꯩꯅꯣ ꯈꯛꯇ ꯉꯥꯏꯔꯦ 16 ꯗꯦꯖꯀꯨꯝꯕꯇ ꯉꯥꯏꯔꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒꯅꯤ 15-16 ꯗꯦꯖꯃꯨꯛꯇ ꯉꯥꯏꯔꯦ ꯏꯗꯤꯇꯤꯡ ꯐꯣꯟꯗ ꯑꯅꯝꯕ ꯇꯧꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯦꯞꯇꯣꯞ ꯇꯧꯕꯤꯔꯣ ꯍꯥꯏ ꯐꯣꯟꯗ ꯇꯧꯋꯦ ꯏꯗꯤꯇꯤꯡꯁꯦ ꯑꯩ ꯂꯦꯞꯇꯣꯞꯇꯤ ꯂꯩꯇꯤꯌꯦ ꯑꯩꯒꯤ ꯂꯦꯞꯇꯣꯞ ꯂꯩꯇ꯭ꯔꯤ ꯍꯟꯗꯛ ꯗꯦꯜꯂꯤꯗꯒꯤ ꯑꯣꯏꯅ ꯂꯩꯔꯒꯦꯅ ꯇꯧꯕꯅꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯟꯗ꯭ꯔꯣꯖꯤꯠ ꯂꯦꯞꯇꯣꯞꯇ ꯏꯗꯤꯇꯤꯡ ꯇꯧꯕꯁꯦ ꯑꯃꯨꯛ ꯇꯝꯗ꯭ꯔꯗꯤ ꯑꯃꯨꯛꯁꯨ ꯌꯥꯔꯣꯏꯗꯣꯏꯅꯦ ꯑꯗꯨꯁꯨ ꯑꯩꯗꯤ ꯍꯩꯇꯕꯅꯤꯅꯀꯣ ꯅꯔꯁ ꯇꯝꯃꯛꯄꯗ ꯈꯔ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯃꯛꯏꯗꯨꯅ ꯂꯣꯏꯔꯦ ꯀꯝꯄ꯭ꯌꯨꯇꯔꯅꯦꯅ ꯑꯝꯇꯣꯏꯕ ꯀꯔꯤꯅꯣ ꯀꯔꯤꯕ ꯁꯨꯃꯥꯏꯅ ꯋꯥꯁꯛꯑꯁꯨ ꯌꯥꯅꯕ ꯊꯦꯡꯉꯛꯄꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯀꯩꯝꯇ ꯍꯩꯖꯔꯛꯇꯦ ꯅꯔꯁ ꯇꯝꯕꯗ ꯀꯝꯄ꯭ꯌꯨꯇꯔꯅꯦꯅ ꯈꯔ ꯌꯥꯎꯔꯛꯄꯗꯨꯅ ꯃꯃꯤꯡꯒꯤꯗꯤ ꯃꯣꯏ ꯀꯝꯄ꯭ꯌꯨꯇꯔ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯑꯗꯨꯕꯨꯗꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕ ꯀꯥꯟꯗ ꯁꯤꯁꯇꯦꯝꯅ ꯉꯥꯛꯇ ꯇꯧꯍꯜꯂꯤꯗꯅꯀꯣ ꯍꯤꯗꯥꯛꯀꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯏꯟꯗꯤꯌꯟ ꯇꯧꯕ ꯑꯣꯏꯔꯣ ꯃꯌꯥꯝ ꯑꯃ ꯇꯧꯕꯁꯦ ꯑꯗꯨꯗꯨꯒꯤꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯅꯣꯂꯦꯖꯇꯤ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯤ ꯐꯪꯉꯦꯕꯀꯣ ꯀꯛꯅꯕ ꯑꯃ ꯌꯥꯎꯕꯅꯦ ꯃꯤꯒꯤ ꯇꯥꯏꯞꯇ ꯌꯦꯛꯄꯅꯤ ꯑꯗ ꯃꯦꯟꯁꯜꯂꯣ ꯑꯗꯨꯒ ꯉꯥꯛꯇꯪ ꯂꯩꯔꯒ ꯌꯥꯒꯗꯕꯅꯤ 80 ꯊꯣꯛꯆꯣꯝ ꯍꯥꯏꯕꯁꯦ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯞꯄꯅꯦ ꯑꯗꯨꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯑꯩꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯪꯅ ꯍꯥꯏꯗꯣ ꯀꯣꯜꯀꯇꯥ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏ ꯍꯥꯡꯆꯤꯠ ꯆꯠꯇꯣꯏꯅꯤ ꯀꯣꯜꯀꯇꯥ ꯑꯌꯨꯛꯇ ꯆꯠꯇꯣꯏꯅꯤ ꯑꯌꯨꯛꯀꯤ ꯐ꯭ꯂꯥꯏꯠꯅꯤ ꯇꯟꯕꯨ ꯇꯜꯂꯦ ꯌꯥꯝ ꯌꯨꯝꯗ ꯍꯟꯗ꯭ꯔꯕꯣ ꯍꯥꯏ ꯀꯩꯅꯣ ꯌꯨꯝꯗ ꯍꯟꯗ꯭ꯔꯕꯣ ꯍꯥꯏ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯂꯦꯞꯇꯣꯞ ꯅꯠꯇ꯭ꯔꯒ ꯇꯦꯕ꯭ꯂꯦꯠꯅ ꯅꯍꯥꯟ ꯑꯗꯨꯕꯨ ꯂꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯨꯝꯁꯦ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯇꯒꯤꯅꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯗꯅ ꯍꯪꯕꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯦꯛꯁ ꯇꯥꯏꯝ ꯄ꯭ꯂꯤꯖ ꯁꯣ ꯃꯤ ꯕꯔꯖꯥꯔ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯥꯏꯜ ꯁꯣ ꯌꯨ ꯅꯦꯛꯁ ꯇꯥꯏꯝ ꯑꯣꯀꯦ ꯁꯤꯌꯣꯔ ꯀꯩꯅꯣꯗ ꯑꯣꯏꯅ ꯎꯠꯄꯤꯔꯒꯦ ꯏꯃꯥ ꯃꯥꯔꯀꯦꯠꯇ ꯑꯣꯏꯅ ꯎꯠꯄꯤꯔꯒꯦ ꯃꯥꯁꯦ ꯑꯗꯨꯅ ꯐꯔꯅꯤ ꯕꯣꯔꯣꯏꯁꯦ ꯆꯥꯕ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯃꯒ ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯁꯤꯒꯤ ꯕꯣꯔꯣꯏ ꯑꯆꯥꯔ ꯁꯦꯝꯃꯤꯕ ꯃꯤꯗꯣ ꯑꯝꯇ ꯎꯅꯅꯤꯡꯉꯤ ꯌꯥꯝ ꯍꯥꯎꯋꯦ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤ ꯁꯦꯝꯃꯤꯕꯅꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯑꯍꯩꯕꯤꯅꯦ ꯅꯠꯇ꯭ꯔꯥ ꯅꯪꯗꯤ ꯌꯥꯝ ꯍꯥꯎꯖꯩ ꯑꯩꯅ ꯍꯩꯒ ꯄꯥꯝꯕꯒ ꯕꯖꯥꯔꯒꯤ ꯊꯣꯡꯈꯣꯡ ꯑꯗꯨꯗꯒꯤ ꯂꯩꯔꯛꯏꯅꯦꯕ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯄꯨꯁꯄꯥ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯇꯤ ꯂꯥꯛꯇ꯭ꯔꯕꯣ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠ ꯑꯥꯗ ꯂꯩꯍꯧꯔꯦ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯇꯣ ꯃꯁꯥ ꯇꯦꯛꯇꯅ ꯂꯩꯍꯧꯔꯦ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ
ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯗꯇꯨꯅ ꯑꯩ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯍꯥꯏꯌꯦ ꯃꯤꯁ ꯇꯧꯔꯤ ꯋꯥꯔ ꯇꯧꯗ꯭ꯔꯤ ꯋꯥꯔ ꯈꯪꯗꯦꯀꯣ ꯍꯩꯈ꯭ꯔꯕ ꯃꯣꯏ ꯈꯨꯠ ꯍꯥꯝꯃꯨꯒꯦ ꯃꯈꯥ ꯀꯨꯝꯃꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯣ ꯎꯠꯂꯛꯀꯦ ꯊꯣꯏ 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 ꯃꯆꯥ ꯍꯧꯒꯠꯂꯣ ꯀꯩꯗꯣ ꯍꯨꯏꯅ ꯌꯥꯝ ꯇꯨꯝꯕ ꯅꯪ ꯀꯅꯥꯝꯇꯁꯨ ꯈꯣꯡꯗꯦ ꯅꯪ ꯅꯝꯇꯣꯏꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯍꯨꯏ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯗ꯭ꯔꯦ ꯅꯪꯅ ꯑꯩ ꯑꯣꯏꯅ ꯈꯣꯡꯉꯣ ꯍꯥꯏꯕ꯭ꯔꯥ ꯅꯪꯕꯣ ꯅꯠꯇꯦꯕ ꯍꯨꯏꯅꯦ ꯍꯥꯏꯔꯒꯅꯦ ꯍꯨꯏ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯃꯥꯅ ꯑꯩ ꯑꯣꯏꯅ ꯈꯣꯡꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯇꯨꯝꯗꯅ ꯑꯗꯨꯝ ꯂꯩꯕꯁꯤꯕꯨ ꯀꯩꯅꯣꯕ ꯁꯤꯕꯣ ꯇꯜꯂꯤꯁꯦ ꯑꯝꯇ ꯁꯤ ꯏꯕꯥꯅꯤ ꯑꯣꯟꯊꯣꯛꯅꯔꯁꯤꯔ ꯇꯩꯁꯦ ꯏꯁ ꯑꯣꯟꯊꯣꯛꯅꯔꯁꯤꯔꯕ ꯏꯕꯥꯅꯤ ꯍꯥ ꯏꯕꯥꯅꯤ ꯑꯣꯟꯊꯣꯛꯅꯔꯁꯤꯔ ꯁꯤ ꯑꯝꯇ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯊꯣꯛꯑꯁꯤ ꯑꯝꯇ ꯑꯦꯛꯁꯔꯁꯥꯏꯁ ꯑꯝꯇ ꯇꯧꯊꯣꯛꯑꯣ ꯑꯩ ꯑꯣꯏꯅ ꯒꯧ 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 ꯈꯣꯡꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯣꯛꯀ ꯉꯥꯎꯔꯦ ꯑꯩ ꯍꯦ ꯇꯩꯁꯦ ꯌꯦꯡꯉꯣ ꯁꯤꯁꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯇꯟꯕ ꯍꯨꯏꯁꯤꯕꯣ ꯃꯁꯤꯕꯣ ꯈꯔ ꯒꯧ 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 ꯈꯣꯡꯗꯅ ꯈꯣꯠꯇꯅ ꯈꯔ ꯇꯧꯔꯗꯤ ꯐꯩꯗꯅ ꯃꯌꯥꯝ ꯈꯣꯡꯗꯦꯕ ꯑꯝꯇ ꯃꯥꯁꯤ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯏꯁꯤꯡ ꯇꯥꯈꯤꯕ ꯖꯥꯔꯥ ꯏꯃꯥ ꯀꯩꯅꯣ ꯃꯇꯣꯟꯗ ꯀꯥꯈꯠꯀꯦ ꯉꯁꯤꯗꯤ ꯃꯇꯣꯟꯗ ꯑꯣꯏꯅ ꯀꯥꯈꯠꯂꯒ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯄꯥꯏꯖꯒꯦ ꯑꯩꯅ ꯌꯦꯡꯕꯁꯤ ꯃꯇꯣꯟꯁꯦ ꯑꯩꯅ ꯀꯤꯍꯣꯡꯒ ꯊꯥꯔꯝꯕꯅꯤ ꯃꯥ ꯅꯨꯡꯉꯥꯏꯀꯣ ꯃꯊꯛꯁꯦ ꯌꯦꯡꯍꯟꯒꯦꯁꯦ ꯃꯤ ꯌꯨꯝ ꯌꯥꯝ ꯁꯥꯟꯅꯔꯦ ꯑꯋꯥꯡ ꯑꯋꯥꯡꯕ ꯆꯤꯡ ꯎꯔꯤꯁꯤ ꯎꯗ꯭ꯔꯥ ꯃꯌꯥꯝ ꯆꯤꯡ ꯃꯇꯦꯛ ꯃꯇꯦꯛ ꯇꯣ ꯑꯁ꯭ꯋꯥꯏꯗ ꯆꯤꯡ ꯂꯩ ꯅꯨꯡꯁꯥ ꯁꯥꯔꯤꯕ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯒꯤ ꯌꯨꯝ ꯃꯌꯥꯝꯁꯦ ꯅꯝꯍꯧꯔꯒꯦ ꯃꯇꯝ ꯑꯃꯗꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯔꯣꯏꯗꯅꯀꯣ ꯂꯣꯏ ꯁꯥꯒꯠꯅꯔꯛꯀꯗ ꯉꯥꯛꯇꯅꯤ ꯆꯠꯂꯣ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥꯏꯃꯥ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯌꯦꯡꯉꯨꯁꯦ ꯅꯍꯥꯟ ꯑꯩꯅ ꯎ ꯃꯣꯔꯣꯛ ꯊꯥꯏꯅꯦ ꯎ ꯃꯣꯔꯣꯛ ꯆꯔꯥ ꯕꯖꯥꯔꯗ ꯌꯣꯜꯂꯝꯃꯦꯕꯀꯣ ꯂꯨꯄꯥ ꯌꯥꯡꯈꯩꯒꯤ ꯑꯅꯤ ꯇꯧꯋꯦ ꯁꯤꯃ ꯊꯥꯔꯦꯀꯣ ꯑꯗꯒꯤ ꯀꯗꯥꯏ ꯂꯪꯊꯣꯛꯈ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯄꯥꯏꯔꯤꯁꯤꯕꯣ ꯁꯤꯗ ꯑꯃꯒ ꯊꯥꯏꯗꯣ ꯃꯌꯥꯝ ꯀꯥꯏ ꯃꯦꯠꯂꯨꯔꯒꯦ ꯑꯩꯅ ꯃꯦꯁꯦꯖꯁꯤꯕꯨ ꯃꯥ ꯈꯣꯡꯈ꯭ꯔꯦ ꯍꯨꯏ ꯃꯥꯜꯂꯦ ꯏꯀꯥꯏꯖꯩꯌꯦ ꯍꯨꯏ ꯃꯥꯜꯂꯦ ꯈꯣꯡꯈ꯭ꯔꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯁꯤꯗ ꯀꯅꯥ ꯂꯩꯒꯦ ꯂꯥꯛꯑꯣ ꯁꯤꯗ ꯈꯣꯡꯗꯦ ꯍꯥꯏꯕ ꯈꯣꯡꯈ꯭ꯔꯦ ꯑꯩ ꯁꯤꯔꯦ ꯍꯥꯏꯕ ꯇ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯅꯪ ꯍꯨꯏ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯁꯦ ꯖꯝ 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 ꯁꯦ ꯖꯝp ꯇꯧꯊꯣꯛꯑꯣꯁꯦ ꯖꯝp ꯁꯦ ꯅꯁꯛꯇꯣ ꯌꯦꯡꯍꯟꯒꯦꯁꯦ ꯅꯁꯛꯇꯣ ꯑꯝꯇ ꯌꯦꯡꯍꯟꯒꯦꯁꯦ ꯖꯝp ꯁꯦ ꯍꯥꯏ ꯁꯦ ꯃꯦꯃꯣꯔꯤ ꯑꯣꯏꯗꯣꯏꯅꯦ ꯍꯌꯦꯡꯋꯥꯏ ꯍꯦ ꯁꯤ ꯌꯦꯡꯉꯣ ꯂꯝꯍꯦꯟ ꯑꯃ ꯇꯧꯏꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯌꯦꯡꯉꯛꯑꯣ ꯁꯛꯊꯤꯕꯤ ꯇꯧꯏꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯌꯦꯡꯉꯣꯁꯤ ꯇꯧꯏꯁꯦ ꯌꯦꯡꯉꯣ ꯂꯝ ꯍꯦꯟꯒꯅꯨ ꯆꯤꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯠꯇꯦ ꯍꯨꯏꯅꯦꯅꯅꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯐꯟ ꯐꯥ ꯈꯔ ꯆꯣꯡꯗꯅ ꯈꯣꯠꯇꯅ ꯇꯧꯗꯦ ꯍꯥꯏꯕ ꯑꯩꯅ ꯇꯨꯝꯃꯦ ꯑꯃꯨꯛ ꯇꯨꯝꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯃꯨꯛ ꯇꯧꯅꯤ ꯀꯩ ꯍꯥꯏꯅꯣ ꯅꯍꯥꯟ ꯍꯦ ꯁꯤ ꯆꯤꯛꯂꯛꯀꯅꯣ ꯀꯩꯅꯣ ꯁꯤ ꯑꯝꯇ ꯄꯥꯒꯦꯁꯦ ꯊꯣꯏ ꯁꯤ ꯆꯤꯛꯄ ꯌꯥꯗꯤꯌꯦ ꯃꯥꯏ ꯃꯇ꯭ꯔꯣꯛ ꯑꯃ ꯐꯣꯟ ꯀꯩꯅꯣ ꯍꯥꯞꯄꯒꯤ
ꯅꯍꯥꯟ ꯏꯝꯐꯥꯜ ꯕꯖꯥꯔꯗ ꯖꯨꯄꯤꯇꯔ ꯇꯣꯡꯂꯒ ꯆꯠꯈꯤꯀꯣ ꯀꯧꯕ ꯇꯥꯗꯦꯀꯣ ꯈꯔꯦ ꯅꯝꯕꯔ 9038ꯅ ꯂꯣꯏꯅ 9038 ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯅꯝꯕꯔꯁꯤ ꯑꯣꯏꯕ꯭ꯔꯣ ꯑꯩ ꯈꯪꯗꯦ ꯖꯨꯄꯤꯇꯔꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯆꯨꯝꯃꯝꯕꯁꯨ ꯌꯥꯏ ꯑꯩ ꯈꯪꯗꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯅꯝꯕꯔꯗꯨ ꯀꯌꯥ ꯑꯣꯏꯖꯥꯠꯅꯣ ꯁꯨꯔꯦꯁꯅ ꯀꯗꯥꯏꯗ ꯎꯔꯤꯅꯣ ꯅꯍꯥꯟ ꯃꯥ ꯅꯪ ꯑꯩꯒꯤ ꯇꯤ ꯁꯥꯔꯠꯀ ꯂꯤꯠꯁꯜꯂꯤꯗꯨꯅ ꯀꯔꯤꯒꯤ ꯎꯝ ꯌꯦꯡꯒꯦ ꯆꯨꯝꯕ꯭ꯔꯥꯅ 9038 ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯅꯝꯕꯔꯁꯦ ꯀꯨꯝꯕ ꯀꯥꯟꯗ ꯊꯣꯏꯊꯣꯏ ꯂꯩꯔꯝꯃꯣ ꯅꯪ ꯂꯥꯛꯄ ꯌꯥꯔꯣꯏꯌꯦ ꯃꯥ ꯑꯩꯕꯨ ꯇꯥꯗꯅ ꯑꯃꯨꯛ ꯊꯤꯡꯉꯤꯍꯦ ꯍꯥꯡꯗꯣꯔꯛꯀꯦ ꯆꯠꯂꯣꯏꯌꯦ ꯆꯠꯂꯣꯏꯌꯦ ꯆꯠꯂꯣ ꯑꯩ ꯍꯥꯡꯗꯣꯛꯀꯦ ꯀꯗꯥꯏꯅꯣ ꯌꯦꯡꯒꯦꯁꯦ ꯀꯔꯝꯕꯅꯣ ꯃꯥ ꯖꯨꯄꯤꯇꯔꯗꯤ ꯅꯠꯇꯦ ꯅꯝꯕꯔꯗꯤ ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯔꯛꯑꯦ 9038 ꯆꯨꯝꯃꯝꯃꯅꯤ ꯑꯗꯨꯗꯤ ꯑꯩ ꯒꯥꯔꯤ ꯀꯧꯕ ꯇꯥꯗꯦ ꯑꯗꯨ ꯒꯥꯔꯤ ꯅꯝꯕꯔ ꯑꯉꯥꯡꯁꯤꯡ ꯀꯩꯅꯣ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯅ ꯄꯣꯠꯊꯣꯔꯛꯑꯣ ꯑꯝꯇ ꯄꯪꯒꯦ ꯑꯝꯇ ꯂꯧꯆꯣꯁꯨ ꯑꯩ ꯃꯅꯨꯡ ꯆꯪꯉꯔꯣꯏ ꯇꯜꯂꯦ ꯀꯩꯅꯣ ꯇꯧꯗꯦ ꯀꯪꯉꯦ ꯈꯤꯇꯪ ꯈꯤꯇꯪꯗꯤ ꯆꯣꯠꯂꯤ ꯄꯨꯟꯁꯤꯜꯂꯕꯅꯤ ꯁꯝ ꯊꯥꯗꯣꯛꯄ ꯍꯩꯅꯗ꯭ꯔꯦꯗ ꯑꯗꯨꯝ ꯄꯨꯜꯂ ꯂꯩꯈꯤꯕꯒꯤ ꯅꯪꯁꯨꯔꯥ ꯗ꯭ꯌꯨꯇꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈꯤꯕꯩ ꯁꯝꯁꯦ ꯊꯥꯗꯣꯛꯄ ꯀꯌꯥ ꯍꯩꯅꯗ꯭ꯔꯦꯕ ꯑꯗꯨꯝ ꯍꯦꯕꯤꯠ ꯑꯃ ꯑꯣꯏꯈ꯭ꯔꯦꯕ ꯀꯌꯥꯝ ꯀꯛꯇꯣꯔꯤꯒꯦ ꯁꯨꯝ ꯁꯤ ꯆꯣꯠꯂꯤꯕꯒꯤꯅꯣ ꯍꯦꯟꯅ ꯍꯥꯠꯇꯣꯛꯑ ꯌꯥꯅꯤ ꯑꯩꯗꯤ ꯁꯤꯔꯦ ꯅꯪ ꯕꯦꯠ ꯅꯨꯄꯤ ꯌꯥꯝ ꯃꯥꯜꯂꯦ ꯇꯤ ꯁꯥꯔꯠꯀ ꯂꯤꯠꯁꯜꯂꯒ ꯅꯪꯅ ꯁꯅꯥꯊꯣꯏꯕꯤ ꯂꯥꯛꯑꯣ ꯁꯤ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯍꯣꯔꯦꯟ ꯊꯥꯔꯛꯑꯒꯦ ꯍꯣꯏ ꯍꯣꯔꯦꯟ ꯊꯥꯔꯛꯑꯣ ꯈꯪꯉꯦꯍꯦ ꯃꯅꯤꯡꯗ ꯃꯔꯤ ꯃꯔꯤ ꯌꯥꯟꯊꯔꯝꯕꯁꯦ ꯚꯥꯞ ꯑꯣꯏꯔꯨꯗꯦ ꯑꯩꯗꯤ ꯑꯩꯁꯦ ꯈꯛꯇꯪ ꯊꯥꯕ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩꯔꯝꯃꯤꯅ ꯃꯍꯥꯔꯥꯅꯤ ꯊꯣꯡ ꯃꯅꯥꯛꯇ ꯑꯩ ꯂꯩꯍꯧꯋꯤ ꯍꯥꯏ ꯅꯪꯁꯨ ꯇꯥꯅꯕ ꯀꯧꯔꯛꯎ ꯌꯥꯗ꯭ꯔꯣ ꯇꯞꯅ ꯀꯧꯔꯛꯄꯩ ꯑꯣꯏꯔꯝꯒꯅꯤ ꯍꯩ ꯂꯩꯕꯗꯣ ꯃꯍꯥꯔꯥꯅꯤ ꯊꯣꯡ ꯃꯅꯥꯛ ꯑꯩꯈꯣꯏ ꯍꯩ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯍꯩ ꯂꯩꯒꯦ ꯅꯠꯇꯦꯍꯦ ꯒꯥꯔꯤꯗ ꯍꯥꯏꯕꯅꯤ ꯒꯥꯔꯤꯗꯗꯤ ꯃꯍꯥꯔꯥꯅꯤ ꯊꯣꯡ ꯍꯥꯏꯁꯦ ꯀꯩꯅꯣꯅꯣ ꯃꯍꯥꯔꯥꯅꯤ ꯊꯣꯡꯁꯦ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗꯣ ꯈꯪꯗꯦ ꯑꯣꯏꯔꯝꯕ ꯀꯩ ꯂꯩꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯕꯦꯝ ꯑꯗꯨ ꯑꯝꯇ ꯂꯧꯆꯣ ꯆꯠꯂꯣ ꯂꯥꯛꯑꯦ ꯑꯝꯇ ꯂꯥꯛꯑꯣꯁꯦ ꯃꯥ ꯑꯝꯇ ꯄꯤꯔꯛꯑꯣ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯌꯥ ꯌꯦꯡꯒꯦꯁꯨ ꯌꯦꯡꯉꯕꯅꯤ ꯑꯝꯇ ꯁꯨꯒꯠꯍꯟꯒꯦ ꯊꯣꯏꯕꯤ ꯁꯤ ꯂꯥꯎ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯏꯃꯥ ꯁꯤꯗ ꯑꯝꯇ ꯊꯝꯃꯣ ꯁꯤꯝꯇ ꯊꯝꯃꯨ ꯂꯥꯎ ꯌꯥ ꯌꯦꯡꯒꯦ ꯌꯦꯡꯉꯨꯀꯣ ꯁꯦ ꯌꯥ ꯌꯦꯡꯍꯟꯕꯒꯤ ꯐꯣꯏꯒꯠꯆꯈꯤꯅꯤ ꯅꯪ ꯐꯣꯏꯔꯣꯏꯍꯦ ꯀꯩꯗꯧꯕꯩ ꯐꯣꯏꯗꯣꯏꯅꯣ ꯊꯝꯃꯣ ꯏꯁ ꯁꯦ ꯕꯦꯝꯃ ꯌꯥ ꯀꯗꯥꯏ ꯁꯦ ꯑꯝꯇ ꯁꯨꯒꯠꯂꯣꯁꯦ ꯑꯝꯇ ꯁꯨꯒꯠꯂꯣ ꯁꯨꯒꯠꯂꯣ ꯏꯀꯥꯏꯔꯤꯔꯥ ꯑꯝꯇ ꯁꯨꯒꯠꯂꯣꯁꯦ ꯌꯥ ꯀꯗꯥꯏ ꯑꯃ ꯍꯥꯏꯔꯣ ꯑꯉꯥꯡꯗꯨꯅ ꯑꯅꯤꯃꯛ ꯍꯥꯏꯖꯤꯜꯂꯗꯤ ꯀꯩꯗꯧꯗꯣꯔꯤꯒꯦ ꯁꯦ ꯑꯩ ꯁꯣꯝ ꯂꯩꯒꯦ ꯁꯦ ꯉꯥꯛꯈꯣꯁꯦ ꯁꯦ ꯌꯥ ꯀꯗꯥꯏ ꯌꯥ ꯀꯗꯥꯏ ꯁꯨꯒꯠꯂꯣ ꯁꯨꯒꯠꯂꯣꯌꯦ ꯕꯣꯕꯣꯛꯅ ꯏꯃꯥ ꯑꯁ ꯃꯌꯥꯝꯁꯤꯗꯤ ꯑꯩ ꯌꯦꯡꯉ ꯑꯃꯨꯛ ꯀꯞꯄꯛꯑꯅꯤ ꯌꯥ ꯑꯝꯇ ꯌꯦꯡꯉꯦꯁꯦ ꯂꯥꯏꯖꯣꯏ ꯀꯗꯥꯏ ꯂꯥꯏꯖꯣꯏꯗꯤ ꯑꯝꯇ ꯁꯨꯒꯠꯍꯜꯂꯨꯅꯦ ꯏꯃꯥ ꯑꯝꯇ ꯁꯦ ꯁꯨꯒꯠꯂꯣꯌꯦ ꯑꯁ ꯇꯧꯒꯅꯣ ꯇꯩꯃ ꯆꯣꯡꯊꯈ꯭ꯔꯦ ꯁꯝꯒ ꯂꯣꯏ ꯐꯣꯏꯗꯠꯂꯁꯤ ꯅꯪ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯅꯪ ꯍꯥꯏ ꯆꯨꯝꯃꯦꯌꯦ ꯃꯥꯅ ꯁꯝ ꯂꯣꯏ ꯐꯣꯏꯗꯠꯂꯦ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯈꯪꯅꯔꯛꯑꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯤ ꯁꯣ ꯃꯤ ꯅꯣꯔꯠ ꯏꯁ ꯅꯣꯔꯠ ꯁꯥꯎꯠ ꯋꯦꯁ ꯑꯣꯀꯦ ꯏꯐ ꯑꯥꯏ ꯍꯦꯞ ꯇꯥꯏꯝ ꯑꯥꯏ ꯋꯤꯜ ꯁꯣ ꯌꯨ ꯑꯣꯀꯦ ꯅꯪꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯥꯁꯀꯦꯠ ꯑꯃ ꯄꯥꯏꯔꯒ ꯆꯠꯈꯤꯕꯗꯨ ꯀꯩꯅꯣ ꯑꯩꯕꯨ ꯀꯗꯥꯏꯗ ꯄ꯭ꯂꯥꯁꯇꯤꯛ ꯕꯥꯁꯀꯦꯠꯀ ꯄꯥꯏꯈꯤꯒꯦ ꯑꯩꯕꯨ ꯈꯪꯗꯤꯌꯦ ꯑꯩ ꯄ꯭ꯂꯥꯁꯇꯤꯛ ꯕꯥꯁꯀꯦꯠ ꯀꯩ ꯄꯥꯏꯒꯦ ꯑꯩꯕꯣ ꯀꯔꯝꯕ ꯑꯣ ꯃꯥꯅꯤ ꯕꯥꯇꯤꯟ ꯂꯩꯕ ꯆꯠꯄ ꯑꯗꯨ ꯕꯥꯇꯤꯟ ꯂꯩꯔꯛꯄꯅꯤ ꯑꯩꯅ ꯕꯥꯁꯀꯦꯠ ꯍꯥꯏꯒꯨꯝ ꯇꯥꯔꯦ ꯕꯥꯇꯤꯟ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯃꯤ ꯕꯥꯇꯤꯟꯅꯤ ꯕꯥꯁꯀꯦꯠ ꯅꯠꯇꯦ ꯑꯗꯨꯗꯣ ꯕꯥꯇꯤꯟ ꯅꯍꯥꯟ ꯂꯩꯔꯛꯄꯅꯦ ꯕꯥꯇꯤꯟꯗꯣ ꯀꯩꯅꯣ ꯇꯧꯋꯦꯅ ꯑꯗꯨꯗꯨꯅꯦ
ꯂꯩ ꯏꯁꯤꯡ ꯆꯥꯏꯕꯒꯤꯗꯣ ꯅꯨꯡꯁꯥꯗ ꯊꯝꯕꯗꯣ ꯕꯥꯇꯤꯟ ꯑꯃꯨꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯍꯦꯟꯕꯅꯦ ꯐꯕ ꯃꯌꯥꯝ ꯑꯇꯩ ꯀꯩꯅꯣꯗꯨꯗꯤ ꯃꯁꯛ ꯀꯂꯔꯗꯨꯗꯤ ꯐꯖꯕꯩ ꯋꯥꯅꯦꯕ ꯇꯥꯡꯁꯨ ꯌꯥꯝ ꯇꯥꯡꯗ꯭ꯔꯥꯅꯦ 250 300 ꯀꯃꯥꯏꯅ ꯄꯤꯎꯋꯦ ꯍꯧꯖꯤꯛꯀꯤ ꯑꯃꯨꯕꯗꯨꯗꯤ 100 ꯈꯛꯇꯪꯁꯨ ꯄꯤꯔꯒꯀꯣ ꯌꯥꯝ ꯊꯤꯅ ꯐꯩꯌꯦ ꯑꯗꯨꯒ ꯅꯨꯡꯁꯥꯗ ꯊꯝꯕꯗꯁꯨ ꯆꯦꯛꯈꯥꯏꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯨꯅꯤꯗ ꯌꯧꯔꯒꯅꯦ ꯆꯥꯕ ꯊꯛꯄ ꯌꯥꯔꯣꯏꯗꯣꯏꯕ ꯃꯌꯥꯝꯁꯦ ꯑꯩ ꯇꯜꯂꯤꯉꯣ ꯑꯁꯦꯡꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯣꯏꯁꯦ ꯆꯥ ꯊꯛꯇꯣꯏꯅꯦ ꯑꯥꯗꯗꯤ ꯆꯥꯛ ꯄꯥꯛ ꯆꯥꯔꯣꯏ ꯑꯩ ꯈꯪꯉꯦ ꯁꯥꯃꯜꯂꯗꯤ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯗꯦ ꯍꯥꯎꯁꯨ ꯍꯥꯎꯇꯦ ꯑꯗꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯑꯩꯒꯤ ꯐ꯭ꯔꯤꯖꯇꯨꯁꯨ ꯑꯃ ꯂꯩꯗꯕ ꯌꯥꯔꯔꯣꯏ ꯐ꯭ꯔꯤꯖꯇꯨꯁꯨ ꯌꯥꯗꯦꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯪꯈ꯭ꯔꯦ ꯊꯣꯛꯂꯛꯄꯗ ꯎꯠꯂꯛꯀꯦ ꯌꯥꯗ꯭ꯔꯦꯅ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯃꯁ ꯌꯥꯝ ꯉꯧꯔꯝꯃꯦ ꯑꯩꯅ ꯁꯨꯔꯝꯃꯤꯕ ꯈꯣꯡꯎꯞꯁꯦ ꯀꯩꯅꯣ ꯍꯥꯞꯄꯁꯦ ꯌꯥꯝ ꯉꯧꯏꯀꯣ ꯀꯩꯑꯕ ꯑꯩꯁꯨ ꯅꯍꯥꯟ ꯀꯩꯅꯣ ꯈꯪꯕꯅꯦ ꯁꯦꯝꯄꯨꯅ ꯁꯨꯕ ꯌꯥꯝ ꯉꯧꯋꯦꯅ ꯁꯨꯕꯅꯦ ꯑꯗꯨ ꯉꯧꯔꯣꯛ ꯉꯧꯈ꯭ꯔꯦ ꯍꯥꯏꯕ ꯈꯣꯡꯎꯞꯁꯦ ꯑꯃꯔꯣꯝꯗꯒꯗꯤꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯩ ꯐꯦꯁꯕꯨꯛꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯅꯕꯁꯤꯗ ꯃꯤ ꯃꯈꯩ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯑꯁꯦꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯃꯤꯅ ꯃꯥꯏꯗ ꯑꯗꯨ ꯇꯧꯕ ꯐꯩ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯂꯣꯏꯅꯃꯛ ꯐꯠꯇ꯭ꯔꯒꯁꯨ ꯑꯐꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯎꯕꯗ ꯁꯦꯝꯄꯨꯅꯀꯣ ꯈꯣꯡꯎꯞꯁꯦ ꯁꯨꯋꯣ ꯌꯥꯝ ꯉꯧꯕꯅꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯁꯨꯔꯨꯕꯅꯦꯕ ꯌꯥꯝ ꯊꯤꯅ ꯉꯧꯈꯤꯕꯅ ꯈꯣꯡꯎꯞꯇꯨ ꯕ꯭ꯔꯁꯅ ꯇꯛꯊꯕꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯨꯕꯒꯤ ꯅꯤꯌꯣꯝꯗꯨꯁꯨꯀꯣ ꯈꯣꯡꯎꯞꯇꯨ ꯁꯨꯃꯥꯏꯅ ꯄꯥꯏꯔ ꯇꯛꯀꯅꯨ ꯍꯥꯏꯕ ꯏꯁꯥꯒꯤ ꯈꯣꯡꯗꯣ ꯇꯣꯡꯉꯦꯗꯅ ꯑꯗꯨꯒ ꯇꯛꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯛꯄ ꯑꯗꯨꯒꯤ ꯉꯧꯕꯥꯟꯗ ꯇꯜꯂꯦ ꯌꯥꯝꯅ ꯑꯩ ꯑꯁꯦꯡꯕ ꯁꯨꯃꯥꯏꯅ ꯅꯣꯡ ꯇꯥꯔꯣꯏ ꯈꯪꯉꯝꯃꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯃꯣꯏ ꯀꯩꯅꯣꯍꯣꯏꯗꯒꯤ ꯀꯩꯅꯣꯗꯤ ꯑꯃꯨꯛꯗ ꯀꯩꯅꯣ ꯆꯥꯁꯦ ꯍꯥꯏꯗꯥꯏꯅꯦ ꯀꯩꯑꯕ ꯃꯣꯃꯣꯁ ꯀꯔꯤ ꯀꯥ ꯃꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯆꯥꯁꯦ ꯍꯥꯏꯕ ꯆꯥ ꯊꯛꯅꯈ꯭ꯔꯕꯣ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯅ ꯂꯩꯔꯒ ꯊꯛꯑꯁꯤꯗꯅ ꯀꯩꯅꯣ ꯂꯣꯜꯂꯤ ꯃꯌꯥꯝꯗꯨꯕꯣ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯍꯨꯝꯅꯦ ꯑꯍꯨꯝ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯪꯈꯔꯦ ꯑꯩ ꯊꯣꯛꯂꯛꯄꯒ ꯎꯠꯂꯛꯀꯦ ꯑꯁꯣꯝ ꯅꯥꯀꯟ ꯂꯥꯎ ꯂꯩꯔꯦ ꯂꯥꯎꯕ ꯍꯥꯏꯗꯤ ꯊꯣꯡꯅꯥꯎꯗꯒꯤꯅꯤꯅꯅꯦ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯁꯛꯇꯣ ꯐꯖꯅ ꯎꯔꯔꯣꯏꯗꯕꯗꯣ ꯅꯨꯡꯗꯥꯡꯂ ꯀꯩꯅꯣꯝꯃ ꯍꯌꯦꯡꯅ ꯅꯠꯇ꯭ꯔꯁꯨ ꯀꯣꯜꯀꯇꯥ ꯆꯠꯄꯒꯤ ꯑꯩ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯏꯚ ꯇꯧꯔꯛꯀꯅꯤꯗꯅ ꯑꯗꯨꯗ ꯈꯨꯃꯥꯒ ꯑꯩ ꯈꯛꯇꯪ ꯆꯠꯇꯣꯏꯅꯦ ꯑꯗꯨꯗ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯕꯤꯔꯣ ꯂꯥꯁ ꯀꯃꯦꯟ ꯀꯅꯥꯅꯣꯝꯒꯤ ꯄꯥꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯐꯁꯦ ꯆꯥ ꯊꯛꯎꯈꯤꯒꯦ ꯆꯥ ꯀꯩꯕ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯑꯣꯏꯗꯣꯏꯔꯦꯗꯅꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯡ 8ꯇ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯣ ꯑꯌꯨꯛ ꯄꯨꯡ 8ꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯀꯅꯥꯅꯣꯝꯒꯤ ꯀꯃꯦꯟ ꯄꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯁ ꯀꯃꯦꯟꯁꯤꯗꯤ ꯂꯥꯁ ꯑꯃ ꯁꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯀꯣꯛ ꯉꯥꯎꯋꯦ ꯊꯣꯡꯒꯥꯟꯕ ꯁꯨꯝ ꯊꯣꯛꯂꯛꯏꯅꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯗꯦꯅ ꯍꯧꯖꯤꯛꯇ ꯅꯣꯡ ꯀꯩꯅꯣ ꯇꯧꯔꯝꯕꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯤꯁꯨꯗ꯭ꯔꯣ ꯗꯦꯜꯂꯤꯗ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯁꯣꯝꯁꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯚꯤꯗꯤꯑꯣꯗꯒꯤ ꯔꯤꯜ ꯌꯦꯡꯕꯅꯤ ꯐꯖꯅ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯗꯦꯜꯂꯤꯗ ꯃꯊꯪ ꯀꯩꯅꯣꯗ ꯆꯠꯀꯅꯤ ꯀꯩꯑꯕ ꯃꯊꯪ ꯊꯥꯒꯤ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯣꯏ ꯍꯣꯏ ꯁꯣꯏꯗꯅ ꯌꯦꯡꯒꯦ ꯑꯗꯨꯗꯤ ꯐꯔꯦ ꯕꯤꯁꯅꯨ ꯄ꯭ꯔꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯅꯪꯒꯤ ꯃꯦꯁꯦꯁꯁꯦ ꯄꯥꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯐꯁꯦ ꯑꯗꯣ ꯉꯍꯥꯛꯇꯪ ꯑꯇꯦꯟꯕ ꯃꯇꯝꯗ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯀꯣ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯉꯁꯤ ꯍꯌꯦꯡ ꯀꯩ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯉꯥꯛꯇ ꯈꯜꯂꯒꯁꯨ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯑꯗꯨ ꯐꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯗꯅꯀꯣ ꯅꯥꯗ ꯌꯦꯛꯇꯕ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐ ꯃꯇꯥꯡꯁꯦ ꯂꯧꯁꯤꯟꯖꯔꯒꯦ ꯕꯥꯏ ꯃꯌꯥꯝ ꯌꯥꯏꯐꯔꯦ